เราผมไม่เฉยหรอกเชื่อมันเราก็ชิ้นเก่งชิ้นเราชิ้นเดียวยิงเขาคือส้มตำมะขามคณะจริงเดียวกินแล้วปะชิ้นเก่งแล้วทำกับด้วยเราเก่งหรอฮะไม่ทำไมช่วยเนี่ยทำกับด้วยหรอ슈팅.รักไปดูให้หน่อยก็เดียว둑도 이만한 둥둥한데 너도 그 둑도 보고 있다고 말 못하면 끝더라고. nó là việc 안 돼. Vamos lá, vai virou. Cái nào đứt thấy nó cặp với bên Môi xe không môi. 듣는 대로잖아. 아이고. 이러저러다.
콩은 네트 복질 레이시. 야마 고 레이네. 원스 콩 네트 딜로. 자. 는 비슷한 거. 이마지 위로. 아니 우리 아들 엄마 어디서 좀 보여줘. 이마지 하나. 걔는 신경 쓰고 세, 들마. 가 동아리 아니? 잠깐만. 아저씨 아직 이게 맛이다. 이게 너 승체. 한 점. 콩은 내려내. 버린 너 시기가 너 제보는 이게 이제 뭐이 타는 거 봐. 제품이
ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯥꯁꯃꯤꯔꯗ ꯖꯃꯨ ꯀꯥꯁꯃꯤꯔꯗ ꯇꯧꯔꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯧꯔꯛꯄꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯈꯪꯉꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯀꯟꯖꯅꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯧꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯏꯆꯥꯒꯤ ꯄꯥꯡꯒꯜ ꯁꯣꯜꯂꯦ ꯑꯩ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕꯇꯒꯤ ꯏꯆꯥꯒꯤ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯗ ꯑꯩ ꯌꯥꯎꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯈꯜꯂꯨꯔꯒ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯄꯥꯡꯒꯜꯁꯦ ꯁꯣꯜꯂꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯅꯨꯡꯉꯥꯏꯇꯦ 깠다봐. Orang distrik boleh kereta. Nombor ni. Nombor lain ni nombor ni. Kena sort. Makalabo. Ada asonda train aja tu. Oh, kita imai. Oh, ini kau pun dia kamera.
그만한다.
amadi yang pemujang langdam asig lengang amadi mayul lebih lengang al makki lengang da onjel taan Allah jarabasu taramin keras merit terbada aku babe memang sadar jangan mahana masan sawi Manipur
mana 내고 신마요다가 짜장면 먹고 공정하다 마사마이 아하잖아 수술을 시키기
Polis menggunakan biaya sangat terlalu. I have taken a decision on my own volition to go in front of the people as a human told my for my paper to die something against the black law. Arabu oina aina listening badi mare the chakal raba amu ain beko si kasi makuta si ila badi sarut kasi mare or the suit chanta lawan kata si tibale hena kai haina sala yam na munna kala matinga Warasima atau Bebam Citaranjan Mangangna Mahaki Aroy Mikut Yorondai Aroy Oine Iram Jeroni Masigi Manu English Ani Chup Namari Agas Kitang Taraga Manga India Gi Ning Tamba Numitki Harau Tayam na Lengak na Thorom Pangtoki Adubu Athobo Mahakti Tam Tiraba Blake Law Asina Naihat Piraba Awaba Biraba Miyoi Kayagi Kanduna Bisnupur Bazar da Masa Mathanda Petrol Hizin Jaduna Mai Thazaduna Tawaina Pontha Piki
Masa pumnamak mayna chaktheklaba phawba athauba mahakti ayo ima haiba wahai asi phaw hairamdana thauna phana nokna Englishing ani supna marigi August ki tang 13 thawaina pontha piduna aroiba sor honki adugumlaba athauba asigi mingda haukiba chahi lising ani supna mangadagi ngasi phawba Manipuri Students Federation MSF na athauba asigina mangjaramba manglan pamjaramba kaya khara makhai pangthokpa ngamnaba hotnaduna lakli chahi khudingi athauba asina aroiba ningsa sor honkiba numit August ki tang 13 asi ngasi phawba leptana date anniversary pangthoktuna lakli ngasi maksu athauba asina mai thakiba Visnupur Bazar amadi mahaki statue da haikat lekat tamluraba matung athauba asigi poknafam damdam oriba Kwakitel Takhel lekaida haikat lekat tamluraba matung mass silent rally ama Kwakitel Takhel lekaidagi mapung oiba thoram pangthopam oriba DM College of Science ki ground tamna yausilakle mafam asida leibiriba khwai pumnamakna rally asibo taram no ukminase haiba wafam se thamjari Manipur the Armed Forces Special Power Act. Long live! Long live! Manipur the Armed Forces Special Power Act. Long live! Long live! Manipur the Armed Forces Special Power Act. Long live! Long live! Mass silent rally asi yausilakpaga maram oiduna mafam asida leibiriba pumnamakna silent rally satpiriba satra satri sing amadi ichil inaw singhu taram na ukminasi haiba wafam se thamjari Manipuri Students Federation MSF na nililisang Shikapang Dalawa atau beberapa cicilan jemaah dari anniversary tahun setelah beberapa satu juga amadi mass rally yang beberapa satu pembicaraan yang binaba haidana MSF ki satagi nolokjari amadi thoram asi loiba phawo yauminasi haiba wafam sisu thamjari
India Langakna Maning Tamba Chahi Humdra Farak Labasu Malem the Chatnadraba Tamtiraba Black Law Amuba I The Armed Forces Special Power Act 1950 IT Ngasi Pauba Lengak Asina Mutat Laba Honadri Ek Asimak India Gi Mayo Lamgi Lengak Chubli Paiba Singna Makogi Aron Batausil Amagi Makada Jammu and Kashmir Amadi Awangnom Potlamgi India Gi Saruk Singda Thamjinduna Mafam Sing Asida Lairiba Micham Miyamgi Hingbagi Hak Singna Duna Lakli Chahi Chal English Amagachama Pansuk na Marifugi September Tang Mangadagi Akibagi Masa Oraba Ek Asi Thamjinduna Chamlaba Micham Kayabo Singna Duna Hingbagi Hak Hongong Duna Lakli Asigumba Micham Miyamgi Hingbagi Hak Hongoi Nariba Ek Asi Mayokta Ifa West Ki Segaro Takilamam Lekai da Pokiba Kunmatu Suba Chahi Jagi Athoba Pebam Chitaranjan Mangang Masana Masabumai Thazinjaduna Thawaina Pontha Biki Manipuri Students Federation Pu Amadi Lamdam Sigi Mahairoi Singbu Achumba Lambida Lamjing Naba Hotnabada Choktaba Laitana Hotna Kiva Advisor Singi Marakta Amani Athoba Pebam Chitaranjan Mangang Taraga Tarurak Suba that anniversary observation commemorating to the supreme sacrifice of Athoba Pebam Chitaranjan Mangang Thorom Asibu Leng Balakpiri Ba Kwai Kibipu MSF ki side tagi ikai khumnabu uchabaga loinana taramna ukchari Thorom asigi angan basaruk oina ayuki pung mga taba matamda MSF head office da yakairo saklaba matung Bisnupur da leiba athoba asigi mitamda hekat lekat tamluraba matung athoba asigi pokna famlamdam oiriba kwakatel Takhelekai Youth Club ta hekat lekat tamlaba matung wangang daba khongchat ama Takhelekai Youth Club tagi Mapam asi yawnaba laklaba matung mapung oiba thoram mapam asida pangthoknaba sinjabani Thoram asiga mari leinana pangthokjagadoriba miyamda kathoklaba I haina mingthonjaba blood donation camp asi haudokjare maram aduna lengbirakliba amadi tinbirba khwai khibik maraktagi I dan tawningba blood donate tawiningba singna blood donate tawinaba haiduna ningsingjari blood donation tawbam asi Library Hall da blood donation camp hangduna leizare maram aduna tinbiriba mayam laktagi I dan tawiningba singna I dan tawbiranaba haiduna handa nolokjari Taraga mangarak suba athoba pebam chitaranjan that anniversary observation thorum asigi Presidium member oina lengsin binabagi damakta kausinjari ikay khumdabada matik charaba ming oina hangacharabada Khaidem Mani acting chairperson Manipur State Human Rights Taraga mangarok suba that anniversary observation commemorating the supreme sacrifice of Athoba Pebam Chitaranjan Mangang to excel right to life hariba thorom asigi mayai gitangbol da lengsin binabagi damakta president member singbu kausinjari ikai khumdabada matik charaba mingoina hangacharabada oza Khaidem Mani acting chairperson Manipur State Human Rights Commission bu pambak thakta lengsin binaba ningsingjari Mathangda ikai khumnabada matik charaba ming oina hangacharabada ima longjam mem chobi president poire leimerol maira paibi apunba manipurbu president member oina lengsen binaba ningsingjari Mathangda ikai khumnabada matik charaba ming oina hangacharabada Furailat Pam Devan Sharma president All Manipur United Clubs Organization bu pambak thakta lengsin binaba hanna nolokjari Ikai khumdabada matik charaba ming oina hangacharabada ngarian bambilan president Manipuri Students Federation
MSF pu phambak takta lengsin binaba hanna hanna nolokchari ikai khumnazariba president member singna phampham langda lengsin bikhrabagi tungsida achamba khudol tambagi tanja adu lawzage maram aduna MSF ki volunteer singna president member da lengsin biriba ikai khumnazaribi singda lengyan amadi base khudol tambina ba ningsingjari May Base amadi lengyan khudol tambi khrabagi tungsida ngasigi thoram asi haunabagi damakta maira chukhat pinabagi damakta ikai khumnazariba president member singda na ningsingjari Maira chukhat pikhrabagi tungsida kunmathoi suba chahi chagi athoba pebam chitaranjan mangangbu saithajaba isai lanthokpinabagi damakta kausinjari nongdren nganba amadi mahaki kangbudagi athoba asibu saithajaba isai mayamda lanthokpinaba hanna ningsingjari Lengsin biraksi nongdren nganba amadi mahaki kangbu Rolen, ay fama tilage, famaga. Kian, sila kola tang kota opsimo. Ano nga daw?
Hello, hello. Hello, hello. Hello. 1, 2, 3, 6. Hello, hello. Hello, hello. Hey, hey, Tabibman singjildava thabapman lanundava kuruyaya bhavanumita Uivai guine
tambiba ngamba kaya sugu yaurongani ko na pari ai khoya humdi kurai lana saisak tribu wang khai lana saidam debu na saha oibu khang nungi pari ni tingoi nungi apangwana sani khandu na soiraba kad ngakpiu lalaba kad kanpiu tin mi ba myang ma phang hanna han puni amjri ni Shia Guru ya bhavanumini Tabiva mana singildava Thava mana lanandava Guru ya bhavanumita Athova pivam sitaral dilgi Tanaga manganak suman na pari oi bai khoi ne ngasi na kono ai bhavan mit ai khoi na na soi khiwa ka yaur ba su soi ba sam ngak piu anat ba ka yaur ba su anat ba sam kan piu hai re da hanna Balem we be imam
ꯊꯧꯒꯤ ꯈꯔꯥꯏ ꯊꯣꯡꯒꯥꯟꯗ ꯅꯁꯨꯝ ꯅꯃꯥꯟꯅꯕꯒꯤ ꯃꯔꯛꯇ ꯏꯆꯥꯕꯨ ꯌꯥꯎꯕ꯭ꯔꯅ ꯌꯦꯡꯕꯕꯨ 이자부 야우름들이니 파리는 무아목당디 얼르고 파리 Nongdren nganba amadi mahaki kangudagi athauba pebam chitaran Marak thanna ikai khumnabada matik charaba ming oina hangat charabada
Oza Khaidemani, Acting Chairperson, Manipur State Human Rights Commission, Khudongchadaba kharadagi khitang thengna yorakpana maram oiraga hauzik function mafam yorakle maram aduna phampham langda lengshin binaba hanna nolokchari amadi ikai khumnazariba ozada base amadi lengyan khudol tambinaba MSF ki volunteer singbu kausinjari Thagachari Nongdren nganba amadi mahaki kangbudagi athauba pebam chitaranjan mangangbu saithazaba isai mayamda khudol tambikre saisakloi singbu ikai khumnaba utpa oina MSF ki side dagi chamlaba khudol tambinabagi damakta volunteer singbu kausinjari amadi khudol asi tambinabagi damakta kausinjari MSF ki working president gi thogai pubiriba Lucky Konsam Loina na saisakloi singbu ikai khumnaba oina MSF ki Vice President oina thau pubiramba laikhidraba Ningthauzam Jugeshwar gi apokpi Ningthauzam Ongbi Shila Devina saisakloi singbu samlaba khudol amam khudol tambigani haina takpirapagi matung inna imabu stage talengkhat pirak tuna khudol tambina ba hanna nolokchari Thagachari Ima Ningthauzam Sila Mathanga Sidi Kunmathoi Suba Chahi Chagi Athauba Pebam Chitaranjan Mangangam Gi Taramangarak Suba Ningsing Thoramga Mari Lainana Manipur Students Federation MSF Luvki Oiba Isai Ama Khudol Tambinabagi Damakta All Manipur Matam Isai Kanglupki Saisakpa Saisakpi Sing Lengsan Birakna Banising Jari Ribas Saisakpa Amadi Saisakpi Sing Mingoina Panjarabada Sori Sanjam Uttam Rina Miranda Rosni Danamanjuri Vidyananda Samananda Amadi Priti Lengsan Biraksi Amadi Lupki Oiba Isai Miamda Khudol Tambinaba Hanna Nolokchari
시리 항드. Hello, check. Hello. Hello.
langai paisinduna miko thoma hoiduna lotion ipu kai jolhanduna learn excel translate na motoni mahai langai paisinduna miko thoma hoiduna lotion ipu kai jolhanduna learn excel translate na motoni MSF Manipuri Students Federation MSF Manipuri Students Federation Manipuri Students Federation MSF Manipuri Students Federation Manipuri Students Federation Manipuri Students Federation MSF Manipuri Students Federation MSF Manipuri Students Federation Jowa taudan lauriba agunwana pan oiba Adeti Manipuri Mahayoshingi Jowa taudan lauriba agunwana pan oiba Owana lichi oiba Manipuri Students Federation Owana lichi oiba Manipuri Students Federation MSF Manipuri Students Federation MSF Manipuri Students Federation Manipuri Students Federation Manipuri Students Federation Thank you everyone. Thagachari All Manipur Madamisei Kanglup ki Saisakba Saisakpising MSF Amadi Laikidraba MSF ki Vice President Oibiramba Ningthausam Jugeshwar gi Apokpi Ningthausam Ongbi Sila Devina Saisakba Saisakpising da Chamlaba Khudol Tambagi Tanja Adu Lauzage Lengsen Biraksi
Ima Ningthauzam Ongbi Sila Devi. Manipuri Students Federation MSF की ओइबा लुक की इसई असिबगी म्यूजिक कंपोजर ओइना म्यूजिक कंपोज तौबिखिबा W Shamshan Vice President All Manipur Matam Isei Kangluf amadi Sorry Senjam renowned music composer amadi singer Isei mek asibu ibikhiba ikai kumdazariba MSF की President oina thaupubiliba ngarianba Milan Saisakpa amadi Saisakpi Singh, Sorry Senjam, Uttam, Rina, Miranda, Rosni, Dana Manjuri, Vidyananda, Samananda, Amadi Priti. Pumnamakpu MSF ki site tagi hana thagachari. Haukiba English ani subna marigi August ki tang taraga tarukta Manipur dagi amuba ain afaspa 1958 lawtho u haiduna Masana masabu mai thaduna Supreme Sacrifice Taukiba Kunmathoi Suba Chahi Sagi Athoba Pebam Chitaranjan Mangangbu Mahatna Thauna Phana Leibak Miyamgi Damakta Kathokiba Adubu Ikai Kumnava Utpa Oina Mafam Asida Tinbiriba Satra Satri Ahal Laman Kwai Pumnamakna Minute Ani Tumina Leptuna Athoba Asigi Mafamda Ikai Kumnava Utminasi Haiba Mafam Asit Hamjari Ikai kumnaba utminarasi haibaz wafam se thamjari hauser Pumnamakpu amuka hana thagat pa phongdukjari 15th Death Anniversary Observation commemorating the Supreme Sacrifice of Athoba Pebam Chitaranjan Mangang Thorom Asigi Taramna Opagi Warol Pibinabagi Damakta Kausinjari Manipur Student Federation MSF Head Office ki Finance Secretary ki Thaupu Biriba Yandrem Bom Bungcha Lengsan Biraksi Ngakpi Gani
Taramna upagi warol pibinabagidamagta kausinjari Manipuri Students Federation MSF ki Vice President ki thau pubiriba Sajad Buya lengsin biraksi. Kasi August ki tarik tara tarok lising ani tara mapan irai no mitki yai farawa pungpam masida taraga mangarak suba atauwa pibam Chitaranjan mangangi taraga mangarak suba death anniversary observation 2019 thauramasigi mayai gi tangbanda lengsin biriba Matang sina ming panjarabada Oza Khaidemani acting chairperson Manipur State Human Rights Commission aham amakta daikai khumna butcha bagaloina na taramna okchari amade ima longjam memchowi president poirai laimarol maira paibi apunba Manipur loina na aige yamba frailatpam Devan Sharma, President All Manipur United Club Organization Amuko Amade Yambangari Yanba Milan, President Manipur Student Federation Punamapu Ikaikum the Buchabagaloina Taram Cheri Amading Asigi Sigum Lava Taraka Mangarak Shuba Atobo Pibam Chitaranjan Mangana Lake Dabagi Magining Sing Tauram Pangtopan Medasigi Asigum Lava Tauram Asibo Yawba Lakpiriba Doan by special invite sing Amade Mafam Kayadigi Lembiraliba Civil Society Organization Singi Oza Sing Amade Mairapai Vigi Ima Sing Loinana Doan ba School College University Sing Degi Lembiraliba Mahiroi Marup Sing Amade Nasigi Tauram Asibo live coverage to biriba loinana thoramasibo malem gi myam da sandopi gi doriba dugum laba print amade electronics media gi chilena puna mupusu taramna okchari loinana ikai gum da bochari amade ngasi gi sigum laba taraga mangarak suba athobo pibam Chitaranjan mangang laiki dabagi magi formal function nasibo Loiba Powa Yawiduna, Mayampuna Taramasibo Mapung Panbeda, Punamaki Todang, Lomina Saiwa Pomasit Tamzaraga, Tensinjari. Thagachari MSF ki Vice President oina thau pubiriba Sajad Buya Makha tazarakpa asidi Manipuri Students Federation MSF na ngasigi asigum laba thoram asigi tanjalawzaduna MSF ki quarterly journal Mahaygi Mangal special issue Fongmagi Tanja Adulawzage Amadi Mamangda Langthokpi Giba Athawa Pebam Chitaranjan Mangangbu Saithazaba Isay Amadi Lupki Isay Animag Pusu Ngasigi Thoram Asigi Tanja Lawzaduna Mayamda release Tawzabagi Tanja Adulawzage Ngasigi Dai Selingsin Biriba President Member Singna Hariba Journal Amadi Isaygi DVD cassette Singbu Mayamda release Tawbinabagi Damagta Nolukchari Athoba Pebam Chit
ꯑꯊꯧꯕ ꯄꯦꯕꯝ ꯆꯤꯇꯔꯟꯖꯟ ꯃꯉꯥꯡꯕꯨ ꯁꯩꯊꯥꯖꯕ ꯏꯁꯩ ꯑꯁꯤꯒꯤ ꯏꯁꯩ ꯃꯌꯦꯛ ꯏꯕꯤꯈꯤꯕ MSFꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯉꯥꯔꯤꯌꯥꯟꯕꯝ ꯃꯤꯂꯟ, ꯀꯝꯄꯣꯖꯔ ꯃꯌꯥꯡꯂꯥꯡꯕꯝ ꯃꯉꯥꯡ ꯁꯅꯥ ꯃꯩꯇꯩ, ꯃ꯭ꯌꯨꯖꯤꯛ ꯑꯦꯔꯦꯟꯖꯔ ꯉꯥꯉꯣꯝ ꯃꯥꯏꯀꯦꯜ, ꯁꯥꯎꯟ ꯗꯤꯖꯥꯏꯅꯔ ꯂꯩꯇꯣꯡꯕꯝ ꯁꯨꯁꯤꯜ, ꯔꯦꯀꯣꯔꯗꯤꯁ ꯖꯤꯝꯕꯣ ꯅꯤꯉꯣꯝꯕꯝ ꯑꯃꯗꯤ ꯕꯣꯅꯤ ꯅꯤꯡꯊꯧꯖꯥ, ꯄ꯭ꯔꯣꯁꯦꯁ ꯑꯦꯠ ꯍꯌꯨꯝ ꯂꯦꯐ ꯏꯝꯐꯥꯜ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯟꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯥꯀꯦꯁ, NG ꯃꯥꯏꯀꯦꯜ, ꯃꯥꯔꯖꯤꯡ, M ꯖꯌꯟꯇ, E ꯃꯉꯥꯡꯁꯅꯥ, N ꯖꯤꯝꯕꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ MSFꯀꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯂꯨꯞꯀꯤ ꯑꯣꯏꯕ ꯏꯁꯩ ꯂꯨꯞꯄꯨ ꯁꯩꯊꯥꯖꯕ ꯏꯁꯩ ꯑꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕꯤꯈꯤꯕ W. Samson, Vice President All Manipur, Matam Isai Kanglup amadi Sori Sanjam, renowned music composer amadi singer amadi isai miyek ibikiba MSF ki President Ngarianbam Milan pumnamak pusu thagatpa phongdokchari isai asi record tawkiba recording studio MS Studio Rup Mahal Teng pumnamak pu thagatchari. Mathang asidi ngasigi asigumlaba thauram asigi nungi warol pibinabagidamagta kausinjari Manipur Students Federation MSF ki working president gi thau pubiriba mingoida hangacharabada Lucky Konsam Lengshin Biraksi. Ngasi August ki tarik 13 Yaiparban numit asida ngasi asigumlaba tara mangarak suba athoba pebam chitranjan mangangi leigidibagi umon palan asiga mailinana amadi thorom asigu saruk yabini haduna mapung han bini haduna lakpiriba khwai puno pu ahamukta kai khumnajabu uchabagalunena ngasi taraga mangarak suba athoba pebam chitranjan mangangi leigidibagi magi ningsing kumon siga mailenana presidium member gi phampham langda ningsin biriba ningsin biribi Mathang Sina Panjarabada Kai Kumnabada Matik Jaraba Mingwina Panjarabada Kaidem Mani Acting Chairperson Manipur State Human Rights Commission Ima Longjam Memchobi President Pori Lemeron Mera Paibi Apunba Manipur Purai Lapam Devan Sharma President on Manipur United Club Organization Luinana Haki Marup Ngarianbam Milan President Manipuri Student Federation MSFU Maktada Ikai Kumnajabagalunena Manipuri Student Federation gi yang namut sinjarakanda ngasi thorom basiga mailenana nunggi oiba wafam tentakna thamjarabada Manipuri Student Federation MSF na isang sina MSF ki academic campaign akoi lairik nithina tamje haiba campaign sigi makhada akoi lairik nithina tambagi amadi wakalonda akoi Manipur da lairiba mahiroi sing amadi tungi haurakliba tungi yumbi singbu afaba yumbi ma oinaba honabada akoi thaudang 1998 ki 13 October dagi Malem Sida Sapong Pambatung dagi Hanbalitana Manipurgi Amadi Malemgi Achoba Thodang Kaya Lauduna Lagli Loinana Ngasigi Thoromasigi Maru Oiba Mapung Oiba Nungi Oiba Wapamsi MSF na Amadi Akoigi Manipuri Amadi Manipuri Moina Amadi Irei cha amoina akoi tungi yumbi apabama
पोरकनबा अमदी थमनबा होनबदा लाइरिक खतंग तंबने यारक्तबा हाइदी साना खोनबा तिजंग काइजंग दबा अमदी मसामु फना लेनबा होनबा खतंग नतबिदा यामना मरु ओइबा राइट टू लाइफ मसी लाइरिक हाइरगजु इसा फरगजु पैसा पाइरगजु राइट टू लाइफ हाइबजी लई तबना मरम मोरकांदा एमएसएन मसीना यामना मरु ओइबा मणिपुरी एमोइना हिंगबदा तंगाई फदबा अमदी मणिपुर की निंग तंबा मांगिबा सिबु हंजन्नबा मणिपुरी एमोइना इसागी राइट अमदी इसागी लाइफ मसी खंगबा मथौ तारकपा मसीदा युमफम मोरकांदा लेगिद्रबा अखोगी एडवाइजर ओइबिरंबा मिंगोइना हंकचरबदा अथौब पेबम चित्ररंजन मंगांगना सीना हिंगने सीधे सरुक सीना सीबन फै नोंगतो ओरजु निंग तमना लाउरमगा सीगिबन फै हाइदुना अखोइदगी मांग थाना अखोगी तुंगदा हरुकलेबा युंबीसिंग अखोइ ख्वाइ पुनमपु लमजिंग मैरा ओरकांदा ह्यूमन टोस ओरकांदा मसाना मसाउ मै थाजरगा सिखिबा हाइबा असि तसेंग ngasi अखोइदा तुमलोरबा अखोइ महिरोय अमोइना तुमलोरबा खुनाय सिगी खुनाय रोय अमोइना मिकअप थोन बिरबा याम्बा सिगी ऑब्जर्वेशन सेरेमनी असि पांथोकबा खतन नतना महाकना निंजरंबा खंजरंबा नोंग तंगोजु निंग तंबगी वाखलोन अदु ngasi खुनाय सिगी लमदम सिगी अखोइ मणिपुरी अखोइ ख्वाइ पुनमकना याम्बना सुखत पिरमिबा मैरा अदुबु अखोइ ख्वाइ पुनमकना पाइमिनदुना अखोइ राइट टू लाइफ अमुबा आयन की मायोक्ता लेपखिबा अमुबा आयन असि मणिपुर दगी पुंगमत मुथतकदबनी मालेमदगी मुथतकदमी चन्नदबा आयन असिबु करिगदो मणिपुर थम्मिबनो हाइबा वाफम असि एमएसए नंगासि फावबा हनबलेतना अखोइ यामना डेमोक्रेटिक ओइबा मवंगदा इंडिया गवर्नमेंट दा मणिपुर गवर्नमेंट दा अखोइ एजिटेशन कयाम लोइना अखोइ तक्सिनदुना लाई लोइना ngasi mangda tinbiriba marup loi singnasu tungda lakadaba marup loi singnasu hanma leitana asigumlaba black law armed process special power act haiba asigi mayokta sungsoi soidana lepakani haibagi thajaba asi manipuri student federation msf ta chapchana lei masina maram moirakanda armed process special power act asina haningbada hatpa yaba phaningbada phaba yaba यामना तमथीबा अमुबा आयन असिबु करिगिदमक इंडिया गवर्नमेंट अमदि मणिपुर गवर्नमेंट लखोक पिद्रिबनो लालौबगी मिंगदा लालौब नमदबगी मिंगदा चमजरबा महिरोइ सिंह इचन इचे कयामा मरु मपांग कयामा हाइरिबा एक असिना हनबा लेतना ngasi फावबदा तुतपिरि मसिनी तेंतंगना थमजरबदा मणिपुरी स्टूडेंट फेडरेशन एमएसए की नुंगयोबा करिगिदमक 15th death anniversary अथवा पेबम चित्ररंजन मंगांग पांथोकलिबनो हाइबा वफम असि थमजरबा कांदा ngasiगी कीनोट पीबगी तंजा असि लौमिनरा कांदा असि मांगदे लेसन बिरिबा अमदि प्रेसिडेंट मेंबर की तफम लांगदे लेसन बिरिबा ख्वाइ पुनमकपु रिक्वेस्ट अमगा लुइना मिनिट अमतंग ओइजु अखोइ पुन्ना लेमिनरगा long live MSF long live Manipur Manipur की armed process special power एक लोकथोक दबनी हाइबा खोलाव सी अमतंग लौमिन से हाइबा वफम से थमजगे अदु आहा long live मना हाइक मतम मैम मणिपुर न लौबिरो long live हाइब मतम दे MSF न लौबिरो अनि सुबदा please silent please अदुगा मणिपुर की आर्म प्रोसेस स्पेशल पावर एक्ट हाइबा मतमदा लौथोकदमीना मयामना खुंबिरो long live मणिपुर की आर्म प्रोसेस स्पेशल पावर एक्ट मणिपुर की आर्म प्रोसेस स्पेशल पावर एक्ट थैंक यू थागतचरी इकाय खुमनजरिबा MSF की वर्किंग प्रेसिडेंट की थौ पुबिरिबा लकी कोनसंबु मखा तारकपा सिदी स्पेशल इनवाइटेड सिंगी लगतगी
ꯀꯧꯁꯤꯟꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯅꯟꯗꯣ ꯂꯨꯋꯥꯡ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 13 2017 ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯑꯊꯧꯕ ꯕꯦꯕꯝ ꯆꯤꯇꯔꯟꯖꯟ ꯃꯉꯥꯡꯒꯤ 35ꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯏ ꯇꯥꯡꯕꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯕꯨ ꯁꯤꯡꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯏꯕꯦꯜꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯤꯇꯔꯟꯖꯟ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜꯗ ꯍꯦ ꯍꯥꯏꯅꯕ ꯑꯃꯨꯕ ꯑꯥꯏꯟ आर्म फोर्सेस स्पेशल पावर एक्ट अपस्पा 1958 लौथो हाइबा मागी वाकट अमदा मसाना मसाबु मियामगी लमजिंग मैरा हक्चांग मैरा वरगा थवाई थाकि मिसा अमन करम्ब नुमिता भारत की इंडिया की निंखा तंबगी हराव मथोई काब नुमित अमदा महाकना सुंबा फिरेब असि अचेत फिरेब असि लौखी भारत की मफम खुदिमक्ता भारत की निंखा तंबगी हराव मथोई कारबसो भारत की अवांग नपोक चिदाइद लेदिबा भारत न नमलो लोक्सन बिखिबा नुंगा याइफबा अफब पुंसी मरेल अमदा मणिपुर की मियाम जलहनगनी हाइबा वखल्लो अमदा नमलो लोक्सन किबा अदुगुंबा भारत की अवांग नपोक चिदाइद लेदिबा मणिपुर की मियाम दी मियोट मिनै हिंगना हिंबगी पुंसी की माव यावदना लेदी हाइबदो उन्नबगी दमक्ता माना अदुगुंबा 15 अगस्त भारत की इंडिपेंडेंस डे दा माक मसाना मई थाजलगा मथंगी निमित अगस्त 2 असिदा लैखिदबन तसेंगना अपस्पासी ngasi mangda lingchiliba नौरिबा महिरोई सिंगनदी अपस्पागी जैथेंग अपस्पागी तमथीबसी कया कन्न उरमरवयन खल्ले सिगी मांगदा लैखिबा मियाम खरा सीनियर ओरबा मियाम सिंगदी अपस्पा आइबसी अदुकी मतिक कीने तुगचना उबा पोसा अमने अखोगी मालेमदा लैरिबा लिंगनि पालिबा पुनमकी मचिनजाक अममम लैबगुमना अपस्पागी सु मचिनजा अमले अपस्पागी मचिनजाकती नुपीगी इज्जत मियोइबगी ई अमदी मियोइबगी थवाई असि अपस्पागी मचिनजाक अदुना मणिपुरदा अपस्पा थमखबा मतुंगदा लमदम सिगी सनुरा कयागी इज्जत की मोंफम हाइबदो अपस्पा दवय लमदम सिगी इंखललिबा नहा कयागी थवाई अपस्पा ना लौखरबने लमदम सिगी नहा कयागी ई अपस्पा द सुपसनखरबने अदुना हारिबा अखोई मणिपुर की मियामना अमुबा आइन हारि खंगरिबा आर्म फोर्सेस स्पेशल पावर एक्ट असे मसी मणिपुर दगी पुमलो लोकथोको हाइबा खोलाउदुदनि चितरंजनना लैखिद्रिबस तसेंगना मधुगी अपस्पा से लोकथो हाइबा दाबीदु चितरंजनना मधुदा मसा मै थाजरगा मियाम की ह्यूमन टोस ओइना चटखरबा मतुंगदगी अपस्पा की सैथिंग से मणिपुर मियाम द खरगा हंदरबन येंग बयाई अखोइना दुंगै 1891 की एंग्लो मणिपुर वार खोंजोम द सोनखिबा लान ख्वाइदगी साथिबा इहिंग नहिंग तानबा लान हारिबनी मधुगी खोंजोम की लान फमद सिखिबा मणिपुर की लामी मसिंगबदी अपस्पा की मरुमदा हाथखिबा मी मसिंगना हेलबने अदु तारदी अपस्पा सि कयाम साथिबा आइन अमनो हाइबदो अखोइ मियामना याम समना खनबे याय मरम मदुना ngasi चितरंजन की मफमदा ngasi अखोइना हई मनाम तो वैसु लई मनाम तो वैसु अखोइना कटप ngamjariba se masi अखोइ लाइफ फबनी अमदी अखोइ मसी अखोइ तौदबा यादबा इथौदांग अमने मरमदुना तुंगदा लाकदबा महिरोइ सिंगना अखोइ की मांगजिन थाना मी लेबाक मयाम की दमकता
คุณมาถอยสุบะสหิสากีอัฐวายในมิงทวนจุพังกระบะจิตรันจังกินิ่งชิงทรมหลักพมาตำดาอีกายคุมนับกลุยนะให้กัดตำบะอามาดีสกุมบะมายามปุ่นนับปังทบทรมสิงห์สิดาสรุกยาบะงำโบยบิวสรุกยาบิวให้บะอธินบะว่าผมขรจิทำเจริญกะตุงดาวางงามบิดมายามสุเลรกายมายามกินมันยามละมาตำนาดูสิเดกีเห็นไอ้ลูกเจริญรอยให้บะว่าผมทำเจริญกะมายามปุ่นมาวิกายคุณนะเจริญมิงอยนะฮังกจารบดานันโดลุวัง Vice President Amukobu มรักทันนะบิเซมปูดาเลบะอัฐวะเปบัมจิตรันจันกีสเตจูซาบิคิบะอิกายคุมนซาริบะโอซาบานามาสเตสเลนคัดปิรักตุนาบานามาลีสเตสเลนคัดปิรักตุนา MSF กิสายตะกีจัมลบะคุดอลลอบีนบะนิชินจารีAmuka Raning Singjari Bisempurda Leiba Athawa Pebam Chitaranjan Gi Mitam Sabikiba Ikai Kumnazariba Oza Banamali MSF Ki Satagi Chamlaba Kudol Lobinaba Hanna Nolokchari Kudol Asi MSF Ki President Ki Thawai Pubiriba Mingoy na Hangacharabada Ngarianba Milanna Kudol Asi Pibinaba Nishinjari Thagachari Makha Tazarakpa Sidi Pambak Thakta Lengsan Biriba Singdagi Thauram Asiga Mari Lena Wafam Kara Thambina Bagidamakta Kausinjari Ikai Kumnazari Bi Ming Oina Hangacharabada Ima Longjam Memchobi President Poire Lemerol Merapai Bi Apunba Manipurbu Wafam Kara Thambina Bahanna Nulukchari Ngasi Agas ki tang tara taruk solisini taramapar Pebam Chitaranjan gi taraga mangarak suba kumon asigi dais da lengsan biriba igi isa sing amati mang de lengsan biriba Mera pai bigi lup sing bising amati luki isa nupan lupi ngoinana Ngasigi Satra Kunai Sida Lingbi Leiba Satra Hojik Leiba Satra Kuding Mapuchu Kai Kunazari Loinana Chitaranjan Masama Tonda Karigida Magda Hawaina Ponta Pikibado Hai Bagi Wapanda Tahau Daba Icha Ichu Satra Singdo Nakoi Singdo Kari Marangi Kunai Asida Satra Ama Oina Taning Dribano Nayunda Taning Ibano Ojadagi Kasigi Pangselasi Yao Nanaba Labanatabra Ilamda Manipur Asida Pokiba Togdok Ase Satra Kunai Lahoriba Nakoina Tungi Yumbirel Oigadori Bani Adona Akoina Lebaki the Magta Miot Mine Visi Mina Armed Forces Present Para 8 Lapo O Haibaki the Magta Nasi Chitaranjana Bharot Ki Ing Ning Tamban Numit Agas ki tang taramanga asida ay koi hingna sigada basarukudi china hingmana no mata oir basu
ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯈꯣꯜꯂꯥꯎꯗꯣ ꯑꯩ ꯃꯤꯌꯥꯝꯗ ꯄꯤꯖꯔꯝꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯟꯗꯅ ꯃꯁꯥꯗ ꯇꯦꯔꯦꯁꯤꯡ ꯍꯩꯖꯤꯜꯂꯒ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯊꯥꯗꯣꯛꯑꯒ ꯑꯗꯨꯒꯨꯝꯕ ꯆꯤꯇꯔꯟꯖꯟ ꯑꯊꯧꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯕ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ 15ꯔꯛ ꯁꯨꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ ꯈꯔ ꯆꯠꯈꯤꯕꯁꯤꯡꯗꯣ ꯃꯈꯣꯏꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯂꯩꯕꯥꯛꯀꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯏꯁꯨ ꯉꯥꯛꯇꯅꯤ ꯂꯣꯏꯅꯅ ꯑꯣꯖꯥꯁꯤꯡꯗꯣ ꯑꯋꯣꯏꯕꯗꯨꯕꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯋꯥꯔꯧꯏ ꯑꯗꯨꯅ ꯐꯣꯔꯁꯦꯁ ꯄꯤꯁꯟ ꯄꯣꯔꯛꯑꯦ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯐꯪꯕ ꯉꯥꯛꯇꯅꯤ ꯁꯣꯛ 1980ꯗꯒꯤꯅ ngasi phao bada a process special para ek leire machi bu laktho o haina mioi kayana la thau bagin namada ek ache thamjan ba aduga lekai amadi lam khudingi combing operation tawdana mara leitaba ijai su kayama hatok khiba amadi nupi obi kayagi izat chokhiba adogum laba armed forces special para ek ache akhoi manipura leriba chingmi haiba laite tamni haiba laite akhoi manipura chingam jutam mitai pangal puramak punchal laga akhoi amatani ima manipur macha haktani haiduna akhoi kok chungthan miladuna armed forces special para ek achel lakphok na baida makta akhoi ahum chuba nupilal ani chuba nupilal loikre aham bachu loikre ani chuba chu loire ahum chuba nupilal aside akhoi gi yamna luraba armed forces special para ek asigi matakta amok chu hadak modi sarkar na achoba ek ngap che khaita haigat pa yadaba ek amasu akhoi North East thabiba ase akhoi hauji mit na singba amadi wakhan khanchaminaba larik laisu hairaba isa isu kayana akhoi manipura lairiba akhoi che karam haina baro sarkana yengi haiba wakhalon se akhoi khudingma kok chungthin minaduna amoktang manipur imagi armed forces special par ek amadi tangdu leitaba punchi ama oina nabagi damakta akhoi khudingma punthanduna imalareba manipur bu kanbada saruk yaminasi haiba wafam se thamjaraga tension se Thagachari ikai khumnazari bi ima longza mem sobi president poire leimarol mera paibi apunba manipur mathang asidi ikai khumnazari ba mingoina hangacharabada frailatpam devan sharma president all manipur united clubs organization bu thoram asiga mari leinana wafam khara thambina ba nolukchari ahanba maktada ngasi taraga mangarak shuba that anniversary observation pebam chitaranjan mangange asigumlaba thoram masigi mayagi tangbanda lengsin biriba ikai khumna jaraba alibungo khaidem mani advocate acting chairperson manipur state human right commission loinana aikhoigi lamdam sigi damakta maira paibegi thodang lobidana miyoiba kunai bu kannana bu khona biriba
ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯏꯃꯥ ꯂꯣꯡꯖꯝ ꯃꯦꯝꯆꯧꯕꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ इकाई खुमनजरबा गारी आनबम मिलन अहानबमक्तदा इकाई खुमनजबा लोइनना इकोंग नोंजरी मांग लेंसिन बिरिबा अखोगी इमा सिंह तोंगान तोंगानबा मैरा पाइबिगी इमा सिंह सिविल सोसाइटी ऑर्गेनाइजेशन की लीडर सिंह अदुगा तोंगान तोंगानबा स्कूल कॉलेज सेकेंडरी की लाकपिरिबा महिरोई सिंह लोइनना मखोइबु गाइड तौबिरकलिबा ओजा सिंह मयाम पुमनमकपुसु इकाई खुमनजब उच्चरी लोइनना प्रिंट नमदी इलेक्ट्रॉनिक मीडिया की मरु मपांग फाइ पुमनमकपुसु इकाई खुमनजब उच्चरी ngasi adum laba pebam chitaranjan mangang masada kerosene haijalaganda mai thakhiba karigidamakno mahakna magi imung manung nungainadabagi sikhibra mana magi tonganba aikhoige mathot karakpagi aikhoige adugumba love affairs kidamakta sikhibra natte aikhoige lamdam masida ngasai thambigre india gi fiba nungda tillaganda namdana tilangraganda adumba armed forces special power act 1958 nampuda thamjalaki army kaya thajalaki madugi thajala aba matungda tongan tongan ba lalobagi thibagi namada mioi bagi hak khongaung no ba horaki miam sing pareng lengaganda hatpa rimsta adugumba lisho thoba sing yauna nurse tamiba adugumba mi sing yauna pareng lengaganda aikhogi mioi tara hatkiba hairangoi thongda volleyball sanaringaida nongmaina atat akham leitana kaptharaganda mioi kaya ma sian kiba asopan nangan kiba tonsem lamkhaida adugum laba lambi da lakpa sing pareng lengaganda kapga hatpa sumaina malomda amadi tongan tongan ba chingi mafam pumnamakta armed forces special power act asigi marumda mioi bagi hak khongaung narakhi nupi oibi kaya amagi izat temching narakhi mama mapa singi mamangda adugumba saram jat chatpa bharat ki sipai sing aduna nupi oibigi izat lowki mioi kaya ama mayumdagi tungkhun tanduna nungaina tungkhun taliba sing pharaganda pugraganda mafam khangandre hojik phawba thiba khangdre sigumba kaya ase armed forces special power act asina chatharake 2004 gi adugumlaba monorama kaubi nupi macha ama arrest memo piraganda mayumdagi pharaganda ahingda puthokhraganda nupi oibigi ijat manghallaba matungda masada masing langamdraba nongmai masing kayana kapsallaganda halaga langthomba madudagi khoisaunaraba miyam singna haurakpa iho madudai do mioi kayama tear gas rubber bullet masing khangdana adugumba achokpa nungti numit khudingi jenimsta rimsta masing langamdana pukhalakiba asok apan adugumba mayam sing aduna ngasi khunaya sigi miyam sing asina pithana leiribani aduna sigumba awaba nungaitaba mayam ama sigumba singche uraganda chitaranjanna bharat ki adugumlaba 15 August 2004 da pangthokhiba bharat ki ning tambagi nungaiba mikup ado manipuri khunai ekhoidadi phangde asigumba nungaiba mikup ado aikhoina saruk yabagi artha thoktri aduna hairiba numit asida adugumlaba chitaranjanna manipuri miyamgi manipura leiriba mahiroi khunai gi mangjin tharaganda aidi na koi gi damakta human torch oina chalaganda armed forces special power ki sigumba tamthiraba aina che lauthona nabagi damakta aidi na koi mayamgi mangjin tharaga chalage haiduna suicide note amakhak iram maganda masada kerosene haijallaga Bishenpur ge adugumlaba Bharat ki phiran chingalakpa matamda masada kerosene haijalaganda mai churaga adugumlaba lamangdong ge kaithel adugi mamang dudaiduda masada mai tharaganda sagarba nungsagi kalen maisa marak sidaisida masasu mai tharaganda sorokta lauramaga chelaganda adumai toraganda mahak leihidabani tang 35 da adugumlaba matam adugi tang 35 da masa matomda mai tharaganda sijare miyamgi mahut chilaganda
अदुगा तांग तरागा तरुक ngasiगी हाइरिबा असिगुम्बा नुमित असिदैसिदा मियामगी महुत छिल्लगांदा थवाइना पोंथा पेखि असिगुम्बा चितरंजन लौख्रिबा थौदांग सिंग असे कनागिदमक्तनो मांग लेंसिन बिरिबा महिरोई सिंह मांग लेंसिन बिरिबा अमसुंग मणिपुरी मियामगी मियोइबा हाइबा खुनाइ सिगी मायोक्ता महांगना लौखिबा थौदांग अदो अखोई ngasi महांगना खंजखिबा वाखल अदो ngasi अखोई मपुंग फारबरा ngasi अखोई की इथक्ता आर्म फोर्सेस स्पेशल पावर एक्ट अखोई लैरे आर्मी सिंह हुजिक्ति मफम खुदिंग चिंगदोंग खुदिंग मफम पुनमक्ता अखोई के लमदम सिगी चौखत थौरांगी नमादा आर्मी सिंह पैर पैरगा थमी अखोई ngasi अकी अखंग लैरिबा मयाम सिंह जी कोकपा ngambra ngamdri aduna adugumba miyam singgi mathakta chathariba yamna tamthiraba aina sigi mayokta memitana sikhiba chitaranjana thawai thakiba adagi sharmilana chahi kaya ama chara henkhiba ngasi maksu imai ben kayana khutta maira pairganda macha masu oiba kaya singi punsi kangane aduna aikoi gi imai bel sing ngasi tumba maset chaba maset tawduna sigumba thauram kaya da तोंगान तोंगान थबक थोरम कयाद मांजिन थारगान चलिब पुनमक्से खुनाई असी कन्ननबगिदमक्तनि अदुना हौगलकलिबा नहा ओइरिबा महिरोई सिंगना चितरंजन लौखिबा थौना लिंजेल माना उल्लंबा मियामगिदमक्ता कथोंबा मयाम सिंग अदो अखोई ngasi कानाना माके अदुंबा कथोकपदो पुकनिंगदा वाखनदा लैरगे अदुना मणिपुर स्टूडेंट फेडरेशन ना होय महिरोई हाइबसे अखोई लाइरिक तमगदमनि ज्ञान लौसिंग तानजनगदबने अदुबु खुनाइगी ओइरिबा फिबम सिना आइना लाइरिक तौरिङैदा नाकंद बॉम तो कापाबा आइगी इबुंग अमा इयाम्बा अमा आइगी इपा अमा आर्मीना फाखरकांदा आइ कयाम कुइना लाइरिक तंबा फंगदोरिगे कयाम कुइना नेना ताबा पुंसी अमोइना लैबा ngamगदगे अदुना सिगुम्बा मयाम सिंग असे हुजिक अखोइगी इथक्ता लैरे अदु ओइतारदि आर्म फोर्सेस स्पेशल पावर एक लौथोकपा सिगिदमक्ता अखोई हुजिक मखा ताना मसिगिदमक्ता अखोई इहो तौबा मथौ तारे लमदम सिदैसिदा आर्म फोर्सेस स्पेशल पावर एक खक्ता नते मपानदगी मितो मियानचा मयाम थाजलगांदा अखोई येलो मिसिंग मुतननबा भारत सरकार की थौसिल लेप लेतना चथरकली मसिगिदमक्ता अखोई होनबा चंगे मदुदा नत्रा रोबिन हुना मैरोई खुनाइगी मरक्तगी थोलागांदा थवाई थारगांदा ngasi अदुमलबा मियामगिदमक्ता मांजिन थारे इशू कयाना पिक थल्ली रोबिन हुड कुंबा चितरंजन कुंबा कया कया थोलखिनी हाइबसे अखोई मणिपुरी गी मियाम गी मरक्तगी अदुमलबा महिरोई सिंगी मरक्तगी थोलकनी हाइबसे अखोई थाजे मरमदि अखोइना ngasi लैरिबसे अदुमलबा ब्रिटिश न थमंबा कॉलोनियल रूल मयामा एक मयामा मना अखोई गी थक्त पैरिबनिना ngasi सु अदुमलबा भारत की अदुमलबा गवर्नमेंट असिना इंडिया गवर्नमेंट असिना सिगुम्बा रूल मयाम अमना अखोई मयामगी मथक्ता अखोई खोंग खुत्ता पुल्लिबनिना मसिदगी नांथोंगनबा होनबा हाइबसे अखोई तंगाई फदे अनो मियाम सेम सारगा लैबा यामना मथौ तारे अदुना अखोईगी अदुगुमलबा 1949 दा भारतना नमदुना लौसिनखिबा अदुगुम्बा मयाम सिंग अदो हंदोंगनबगिदमक्ता अदुगुम्बागी इहो कया अमा ngasi अखोईगी मांगदा लैरि अदुना सिगुम्बा अखोईदा यामना हंदबा थाक अमदा ngasiदी अखोई ओट लेंबा ngamdaba मखै मणिपुरी खुनाई अमोइना nga की खरा खरा पिजरगांदा थाकपा जेल मनुंगदा थंबा अखोईगी पोलांग मनुंगदा थंबा nga अमदौना उचेक अमदौना सा अमदौना अखोईबु ट्रीट तौरे अदुना सिगुम्बा अखोईगी राइट कलेक्टिव ओइबा अखोईदा निंग तंबा अखोईगी सेल्फ डिटर्मिनेशन अखोई फंगबा ngamdre ngasi भारत की निंग तंबा हाइबा वाफम सिदैसिदा अखोई निंग तंबा कयाम फंगगे लमदम सिदैसिदा लैजरिबा रिसोर्स पुमनमक लौथोकनबगिदमक्ता तोंगान तोंगानबा कंपनी कया थाजलै ngasi अखोई हिंगना सिबगा चप मानरे अदुना अखोइना अखोईगी मणिपुर कनगदोरिसे मपानदगी लाकपा दिल्ली ना अखोई नुंगसिबिगदबा लैते मपानदगी लाकपा मितो मियानजा सिंगना मणिपुर नुंगसिगदबा नते मखोइना नुंगसिरिबदी लमदम मसी मणिपुर असे यामना इंग चिकपा सारगसु याम सादबा इंगगसु याम इंगदबा अदुगो पुक्चेल खोजेन तप्पा
aduga phajaba kayana pik thanba manipur si khaktane manipuri miyam di manipur gi lairiba yellow mi kaya asidi male masidagi mutki ba haiba sidai da makhoi da kaimta nachungba leiba nate ana pumna mak ase masigi da mak ta hotna ga doise atopada aikoina yengba yaroi delhi na aikoi nuksi birakadaba leite aduna aikoina pamiba pumna maksidi aikoina phangna ba hotna jaba haiba sina aikoi gi ithau oibam thoi masida maira paibi oirasu छात्र खुनाई ओरसु ओजा ओरसु नत्रगना पुलिस डिपार्टमेंट दा तोंगान तोंगान बा डिपार्टमेंट सिंग लैरिबा पुमनमक्से मसी पुमनमंगना मणिपुर की तुंगी तुंगलमचत मणिपुर की तुंगी नुंगाइबा याइफबा अदुगुंबा मा फंगननबा होनबदा अखोय पुमनमकी थौदांग लै हाइबा वाफमसि थमजरगा अखोय मणिपुर की दमकता चितरंजन लौगिबा थौदांग अदो अखोयसु चप चाना लौगनि हाइबसे अखोय ngasi चितरंजन की असिगुमलबा मागी डेथ एनिवर्सरी नुमिता थमोय थमोयदा अदुगुंबा वाखलोन दो पुलप थंबिरगांदा अखोय पुन्ना वासक लौमिनरसि हाइबा वाफम खरसि थमजरगा टेंशन जरी Thagachari Ikaikum Nazariba Ming Oina Hangacharabada Prailatpum Devan Sarma, President All Manipur United Clubs Organization, Matanga City, Ikaikum Nabada Matik Charaba Ming Oina Hangacharabada, Ozak Haidemani, Acting Chairperson, Manipur State Human Rights Commission, Bu Wafum Karat Hambinaba, Nonukchari. Mayam punamak an bada kuramjari ngasige asigumba tara mangarak suba leihidraba pebam Chitaranjan gi death anniversary observation asida dai stalangsin biriba ima longjam memchaubi President Poire Limerul Mera Paibe Apunba Manipur Aginao Puralaipam Devan Sharma President All Manipur United Clubs Organization Amuko Adugaloina Nangasigi Thoram Masigi Preside Tobiriba Agicha Ngari Anbam Milan President Manipuri Students Federation Adugamang Dalangsin Biriba Imai Bel Singh Naharul Singh, Adu Twedo Endo Naicha Singh, Satra Singh, Satri Singh, Punamakpu, Adu Ara Pamsung Anakwada, Tabiriba, Aduga Preski Chilnau Singh, Punamakpusu, Ayakna, Kaikum Nabucheri, Nasigi Asumba Pangsana Se, Haugi Ba 2004, Da Pebam Chitaranjanna. Matamduda 15th August Bharat ki ningha tamgiba Prithvi ki manungda khwaidagi chauraba democracy chatpani haidana claim tauriba largest democratic country in the world hairi balaipagase masigi adumba ningha tamgi numit 15th August 2004 adugi palan tauba asida Pebam Chitaranjanna Aduk Maning Tambado Manipur ki Praja Singdi Phangdri Manipur ki Naharul Singdi Phangdri Haidana Maduki Lamyan Ba Moina Mapunchi Kathoga Magi life che Masi Kathoga Miyang Binamukta sacrifice Saugia Karigina Adumba British na Bharat pu olamba nairamba angau basing na amuba Bharat macabu nairamba kolamba punamak ado madu pamde mikha pon balaipa kasai koi oining de haidana Mahatma Gandhi ki makada aduga Subhash Chandra Bose na atopalambi amada tauragan ningkha tamna bigidam talalong kaya da changchil lakiya Aduguma changchil lakiba aduna manamoidana chay kaya gim ngamang digilisang sitna lakpa independence movement na do Gandhi ki matamda yam kankhalakpadigi adugumba
सत्याग्रह मैम चंचलना ओ सहयोग आंदोलन चिंब मैम चंचलना 15 अगस्त 1947 भारत ब्रिटिश चटकी ब्रिटिश तांथोप ngam aduna adumain toraga bharat ke leiriba praja punamaka se masigi oiba leipak asigi oiba national liberation ado ai koi phangle haidana harauba phongdokpa numit ama oibane aba adugumba harauba phongdokpa numit asida pebam chitaranjan na khallibadi leipak se ning tamba leipak ama nation na se liberation phangaba nation ama oibati yai but where is the people's liberation? Praja gining tambadi kalai da chat khare. Praja gining tamba adugumba national liberation phangaba independent political independence phangaba Bharat kumba amada Bharat ki praja sing Manipur ki praja sing awang nongpo ki leiriba praja sing gining tamba sa kalai da phange haibu wahang amala eba. Adugumba wahang aduna mara moidana मणिपुर अमूबा आईन है खंगनरिबा भारत के प्रधानमंत्री ओइगिबा मन बाबू याउना अदुगुम ड्रेकोनियल लोनी जंगल लोनी हाइहरबा अदुगुम अमूबल रो अम थमदना मियोइबिगी हक मंगनबा कन्ना अवांग नोंपोक्ता मोर पर्टिकुलरली मणिपुर होनरकपगी फिबम अम लेयबा 1958 तगी The Armed Forces Special Powers Act 1958 asina maram moidana Assam Manipur hairamadi North East chat kare North East ki ayamba state ta lokthok pa yaw garagasu Manipur dadi lokthok 3 mapung phana aduna adugumba matam maduda sipaina Armed Forces sing asina adugumba pharaga mapamarang khangan khidaba pharaga hatokpa aduga counter khoi kanoni haidana encounter ni haidana adugumba sipai da khud tharak pati ki hat pani haibana chingba mayam ma changchalakpa aduga loinana nupi angang kaya da rape tawba adugumba phiba mayam ma changchalakpa sa masina maramoidana ekasina maramoidana manipur gi ning tamba praja gi ning tamba sa phangdre aduga burdi adugumba lai phaka duda aina leirudana kari kanagani haidana pebam chitaranjana 2004 gi August 15 da ware pasiloraga taraturukta trangmatra turukta hairiba kanosi magi sacrifice ase tauhi banaba kari tawnaba in order to get excellence right to life cha masi yamna matik saba yamna nungaiba adumba life amang oinana excellent oinana right che sumni cham cham na chak chara ani khak chaba nungdang toraga tumba dongalaga hogatpa adu khak nataba mioi ba moi bigi dignity leina adu right to life leina adagi di right to liberty equality asagi freedom haiba mayam se under the constitution of India asigi manungda phangnana ba asi honna bagi damukta magna lamjing maira haibado mangna oigiri banaba aduna adumba manipur ge chhatra singna laugi ba thodang mamangai digi hauna 1965 ta cheng tang bigi matamda chhatra singna laugi bagi matam maduda amsulin khatki ba adugi mathang tarakpada imai bel singna mamangda mayam chathai gi balai gare chhatra singge akhanna haiba tarabada Robin Hood chai khari mamangda Robin Hood na adugumba Manipur da leiba adugumba miyam gi movement amaga iroinana magna mathwai thagi ba asisu satri gi marakta gi adum oiba adugumna hauji pebam chitaranjanna hairiba amuba aine na khangnariba adugumba Bharat ki Supreme Court ki khwaidigi chauraba wai losangi judge oiramba Jiban Reddy na piba 2004-5 ki report amada masa makok itang tang ba yang hang ba bal oiba aduga sketchy machin makai oiba aduga loinana repression measure masina chalai ba mafamda praja sing mo otpa yaba namtha ba yaba maungi aini manamaduna masi lokthokadabani
repeal tawgadabani chumnagi withdraw tawna taba repeal tawgadabani haidana man India government da magi recommendation asi piramabna aduna adugumba phibam adu leiragadi akhoi India na akhoi democracy chatpa khwaidagi chawraba leipak ne na claim tawribise mapung phan naba aduga akhoi amatani haibese haihenge hairabodi hariba armed forces special power sector masi lauthokadabane samna harada Jammu Kashmir da 370 article 370 chalaiba aduga article 35A asi chalaiba asinu maram oidana thoido hendokpa sakti ema Jammu Kashmir da pire aduna moise Indian oidre aduna Indian oinana begidamakta akhoi amato oimina begidamakta mokhoi ki ahen masa kathalaga atei Indian gumna mana hangadabani haiba ofam amala aibedo maduge landba chumba yaningba yaningdaban amathamaga adu Indian oinana begidamakta hojik Jammu Kashmir sa pakka Indian oire na claim tawridana ko India gi mapung oiba state chingda adu maina mana hange haraborde Manipur da so India ki mafam matai da chattaba Armed Forces Special Powers Act 1958 cha masin Indian nattaba dawna uhalle Indian nattaba leipakta ganatantra chattaba leipakta military sason tawba leipakta chatkedaba asingumba ain cha masi lawthoye raga Indian macha mu oina punna leiminaba yaba mongdo leiba yabra haibese Bharat Sarkar na khanba matam oire karigino atai ki Bharat ke mafam singda mayai lamdamda aduga nongchup nongpok lamdamda khada atai mafam singda chattaba Armed Forces Special Power Sector Naxalite leiba mafam da chu chattaba asigumba ek ase awang nongpokta more particularly Manipur da matam sangna thambase Supreme Court na su yagidabani matam sangna thamachumde aduna matam sangna tamabadi prajana machigi mayukta haibidi alienate tawrakani yakna bo ina khalakani haibase Armed Forces mapam da so haigarabana ba Supreme Court ke Naga People's Movement for Human Rights and the Union of India asigi ke samada thiengna na pangarabana ba maramanduna asigumba aina se masi lothokna begi damakta Chitaranjana hona jaramba aduna maram oidana mathang lakpadagidi mana 2004 da legidrabani 2009 da aikoige July kulumdoigi thodokta bazar da Sanjeev amachung Rabina hatki bigi adugi thodok adugi inquiry tawba adugi miyam gi movement adu laktana tawbadagi de High Court na case local hangiba adugi CBI da thada hangiba adugi thodok to adudagidi aikoi yamna halamba se chame manungda marfu mogdra ase hanthare aba aduge mong matungda aikoi ge ifamna Human Right Alert ka tawrerga Supreme Court ta case lising ama changa kunipan fake encounter ni haiba extrajudicial killing ni haiba adu ma case lising ama changa kunipan thangat padigi hairiba Manipur da fake encounter adigi armed atrocities se yamna hantaba thak amada leire aduna sigumege maraga sida mioi bige hak nga chenna ba Manipur praja singi damakta adugumba akoigi Manipur Sarkar na Bharat Sarkar na linkati ba ain the Protection of Human Rights Act 1993 adugi makada Bharat Punamaki National Human Rights Commission linkiba adugumna state ki oina Manipur da Human Rights Commission haiba Manipur state ki oiba masu leire ayesha na masi kanu masi function chai pujari maduna akoi chhatra singi ani natai chadaba khodong chadaba oja leite haibigi matang maduda andolon tawruba darkar leite adudagi lari nithi jana tambidre haiba school nithi jana sabidre haiba adugumba mayam se masi right mangbani na lari tambidre hairaba adu itarburdi Human Rights Commission da la eraga Human Rights Commission na mase sarkar da recommend tawraga solve tawgadamne samjamna handangarang na han Lamlai Higher Secondary School ge Satri Mama Yankai Cham Plat Thumjil
moi de andolon dong na thumjin jari ne na chang chang oi na loin sangal le kari pami aida ai khoi oza pami class 10 11 12 11 12 ta class long na bo oza amata leite makha gi lower class ki oza sing sin pu duna leire oza hapan biu madu gi somo to lokhalu ana right somo to lokatra su noina dare haigedam ni aina somo to lokhalabdi atai tai school ga awat pasuloin hairakani lokhu pidri kari gino hairakani noina sana darga saro aina thabadagi moi oza awat padu piu haidana hafta ani me tampi dangarang nandi phangye dana social media da thagale oza nipan lamlai higher secondary school ko oza nipan thare a to aduna satra singna movement lomda mayam gi leipa ki suda mumon tawdo tawro adubu school da oza leitabegi dama class sang da begi dama toilet cha da begi dama tadi sarkar da ban tawraga sarkar na taroi ban tawraga hoina dum tumina leithokani adurdi noigi khulai oina human right commission cha satri gi right mangal le agoi lairik tamandare agoi oza hatare agoi gi toilet chadare agoi gi school te haibasi complaint tang di to paidana complaint nu tawdana aina loina ma khangoi du de amu yaro eba adudagi atai tai suni mai bel sing suni lambi semdre adudi thong sadre adudagi adugi mamal hengalle adu thau phangdre adu laurage yagadro hoi laubu du chu khara chummi adubu somda takat pa yaba human right commission sa atai kalimta nati ne government ki michang nati government ki mayok ta yeng chunna banaba tawbute bu paisa di go mena puthok pa tolo pi ba building sa ba staff pi ba go mena tawni aduga aina taga de worker ching do government ki police na soibe tawre police action log biu si aina madu action law na bo na ba recommendation taw ba law der ka kai to ba moi matak ta ain action law ba sarkar ke mantri mandol na natra official na head of department na adu tawdre cheng yendre hojik cheng yen na bi ke sathari aigida napsa gi cheng yendre hari ba punama ga sida praja sing na su khangmin na ba angang sing na khangba de khara di wat kani adu hari ba sing se masida commission se amutang changye masigi mahau se yenga ga kanai bo bu tawbi ai kanai bo bu tawbi ai fc tawbi ai hauze baby sana ge so ni tung da hari se maya mama langi barsa dani thoi police na suicide ni na haire sigi era da bude ai kan na changning de ko ai na case localim ni na adu police na suicide ni haire adu ga maya mama na suicide na te mi na hat pani haire adu na investigation che chap le pa dong na lei rep se kai du doi no filambi mai di clearly dum ujai mayam di sum masida satra sing da su ama hainingi aikoina moment tawdori ba aikoina ama ma tawdori se karigi no marama ma khango ba we want justice loina launi karigi ka khangde mayam launi ni laubni imai bel so dungai re we want justice karigi khangde mayam ma chum moi launi adu na te ba baby sana che mi kunthra ga tare leiba boarding adu da mabu mathanta sidana lerame haibe sida argument ama thore e kara mayam ki lambi mo pige ko argument sida mathanta sibe yabro angang machaduna angang machamakte nate ko chaitra mari hai male anga mana mathanta sirbordi leiminari betuminari ba moi contractor to khangbam thoktra moi kaim khangde adordi min hat panatra hai pare adu mukchoman lase adu mina haladi sirami de karaida magi kamanungda adudi mi kharana halaga pusilapa amadi oiroidra oini adurdi thong kanana hangdok kaduri moige monitor toriba captain haitare moi contractor ki senior student do mana thong hangdok ka pusindori maya mamangda moi contractor to pong mapanda pusalam sutara mapan makai da sire are je haina lipsini ko adu itardi adu pusin masu kanambu ude Thori alam madasu ek ak to bama ta dre mapanda mina halaga pusilap ko su khang dre adu su halam ngani haidana hekta andalon to basi chumbra chumdabra
ꯑꯩꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯧꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯗꯤ ꯀꯔꯤ ꯇꯧꯅꯤ ꯊꯥꯅꯥꯗ ꯇꯧꯕꯁꯤ ꯊꯥꯖꯗ꯭ꯔꯦ SIT ꯁꯦꯝꯃꯦ ꯑꯗꯨꯗꯒꯤ ꯑꯗꯨ ꯊꯥꯖꯗꯦ 302 ꯍꯥꯞꯄꯦ ꯃꯔꯝ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯔꯦ ꯑꯗꯨꯗꯤ CBIꯗ ꯁꯤꯟꯅꯧ CBIꯗ ꯁꯤꯟꯅꯒꯦꯅ ꯍꯥꯏꯔꯦ CBIꯅ ꯂꯧꯔꯛꯀꯅꯤ ꯂꯧꯔꯛꯑꯣꯏ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯁꯣꯝꯗ ꯁꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯁꯣꯝꯗ ꯑꯉꯥꯡ 3,000-4,000 ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯗ꯭ꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯅꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯌꯥꯝ ꯃꯤꯇꯤꯡ ꯇꯧꯗꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯃꯗꯨ ꯍꯣꯠꯅꯕꯤꯒꯅꯨ ꯇꯧꯕꯤꯈꯤꯅꯨ ꯍꯥꯏꯕꯒꯤ ꯈꯕꯔꯗ ꯄꯥꯎ ꯌꯥꯎꯕꯁꯨ ꯇꯥꯏ ꯁꯤ ꯀꯔꯤꯅꯣ ꯃꯁꯦ ꯁꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯗ ꯂꯥꯡꯗꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯎꯗꯅ ꯀꯃꯤꯁꯟꯗ ꯂꯩꯔꯕꯅꯤ ꯊꯣꯂꯣꯞ ꯆꯥꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯨꯕ ꯆꯨꯝꯗꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯕ ꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯃꯗ ꯐꯣꯡꯗꯣꯛꯏꯁꯤꯅꯤ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯈꯥꯏꯗꯦꯝ ꯃꯅꯤꯗꯨꯅꯦꯕ ꯁꯤ ꯂꯥꯜꯂꯦꯕ प्रजासिंगना इचिल इनाउसिंगना छात्रसिंगना अरानबा तौरबसु मिसलीड तौरबसु मदु यारोय हाइना हाइबदु आइदि पामेबा लालौबसिंगना लम हेलबसु यारोय हाइबदु आइ पामेबा नतना मयामदे मनक्ता यावरुनुदा हाइरुनुदा नंगबु सोशल मीडियादा हुंजिनबिरकनी अदु तौनी अदुनदि अखोय खांगबा ngamdreaba aduna लाइरिक तमंचे मसीदगी स्कूल काबा हौरे हाइरे अदु याम फरे मधु लाइरिक तमन्नबा अखोइना तौगुम थोकपदो कमिशनदगी तौबा याबसु तौनिंगी अदुगा मरम चादना सिबु ओइरगदी मधुसु निंगथीजना थिगतपा अदुगा सुसाइड तौबसना असेंगबा ओइरगदी सुसाइड तौबिगी मरम करिनो व्हाट आर द कॉजेस फॉर सुसाइड सुसाइड तौरकपगी मोटिवेशन सु करिनो मधु ओजा सिंगदगी थोरकपरा अदुदगी स्कूल लिंखलिबा कांगबुदगी थोरकपरा मयुम मरम दमदगी मरै कायदगी थोरकपरा इमु मनुंगदगी थोरकपरा हाइबसि लोइनमक असे थीबा म चंगयाबा मरा लैबा खंगदे लैतबा खंगदे थोकसोम लेकायदा रेखा हटपिगिदो माय नुपादु उकिन्नी माने दरगास थाजरिबनी ऐ नुपीसे सीना लेरमे हाइना अदो अतै तै थिरुब कांदा मयांग मचानी होम थबक सुई अदुदु तवी अमदा फंगद्र कांदा हाय नंग ओरम याइना हाइबदेगी अल्लाह वा हंगेन तौबदेगी दि चेनबा यादबा प्रमाण मदुमंगना माना हलमगनी हलमो हाइबा नते को ऐ अदोमना संगचेन मनते असि तौरगा तौग्री सिनाबा माना लेरमद्रगा माय थारुक चरकनी लेरमे हरगा लेरमीगी पोत दंदी दुम फंगजगनी सिदसो जॉइंट नेशन कमिटी सिना हेक्ता चंगेनना अदु तौबा यारोय माना हातपने ना हाइदबा यारोय हाइबा मसा मसुसिंगना लाउजबसिंगदो अदु ताबा चुमोय नोइसो अखोइना बॉयकॉट तौरे हाइदना आइनना यादबा थबा अमुक तौरने से एक्शन लौखरफम थोबने बसे अदुना बेबी सना मिसी असे मसी निंगथी जना अचुंबा पुथोक हनगे हायरबोर्डे इन्वेस्टिगेशन ची फजना तौहनबा इन्वेस्टिगेशन जे फजना तौद्रे हायरबदे इन्वेस्टिगेटर सिंगदुगी मथक्ता पुलिस की मथक्ता हाई कोर्ट ता केस थागदबा कमीशन दा केस थागदबा सुप्रीम कोर्ट ता थागदबा चुमना लाउदना लेबसिनदी अखंबा मयाम अमनदी कलिम तौंगमदा दौना मकुतु पुल्लगा अस्करिनोने आंगांग चो लाइरिक तमंदे अदगी मी हातबदु चो हाले हायोये कनाना हाटकदोरिनो हान ngaudna leireaba aduni अदैदा मयाम चे इन्फ्लुएंस ना तौगीदना कल बा वासिंगांगदना मसे मेहात पुथो आइदना इमाम मेम चौगो बाउ याउना मकन दि थोकना सिद लाउरियाबा कनाना हात पनो मेहात पने हाइबसे के खुदम मम लेरबोर्दी मेहात पुथो हाइसेबा कुंबीदा मंगा ककपनु फादो मी अमना मंगा ककपनी मयामना खंगे अदोदी मधु फादब तारगति मिहात फाव हाइना हाइबसु यायबा अदुगा सुइसाइड तोरगा सिरे हाइबे म सुइसाइड थी थाजदे मी हालम गनी मिहात पुथु हालम गनी पुथु हाइबे वासिबु याब्रो अदुना अदुगु मसिदा इमाई बेल सिंगसु छात्र सिंगसु खरा खंथमिनबा म चंगेबा हौजे पुलिसना तौरिबसे कदाय बाउबा चुमी नत्रगा कदाय बाउबा चुमदे हाइबसि थिजिलगा हुमजिलगा यामना खंगना
ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯃꯥꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯎꯕꯗ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯃꯤꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯄ꯭ꯔꯃꯥꯟ ꯄꯤꯌꯣꯕ ꯑꯗꯨ ꯅꯠꯇꯅ ꯃꯉꯣꯟꯗ ꯗꯥꯛꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗ ꯑꯗꯒꯤ ꯍꯪꯅꯔꯨ ꯀꯥꯟꯗ ꯗꯥꯛꯐꯝ ꯑꯝꯇ ꯂꯩꯇꯦ ꯈꯨꯗꯥꯡꯗ ꯑꯃꯈꯛ ꯂꯩꯕꯗꯨ ꯅꯠꯇꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯅ ꯑꯗꯨ ꯇꯧꯕꯗꯒꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯑꯗꯨꯒꯨꯝꯕꯗꯨ ꯅꯠꯇꯅ ꯑꯗꯒꯤ ꯑꯃꯅ ꯂꯩꯈꯣꯝ ꯇꯩ ꯑꯃꯅ ꯂꯩꯈꯣꯝ ꯇꯩꯕ ꯅꯠꯇꯦ ꯐꯣꯇꯣ ꯂꯩꯔꯦ ꯁꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯗ ꯃꯔꯨꯑꯣꯏꯅ ꯏꯃꯥ ꯏꯕꯦꯜꯗ ꯑꯩꯒ ꯂꯣꯏꯅꯖꯔꯛꯄꯅꯤꯅ ꯏꯃꯥ ꯀꯣꯝꯕꯤꯒ ꯂꯣꯏꯅꯅ ꯍꯧꯗꯣꯛꯆꯔꯛꯄꯅꯤ ꯄꯣꯏꯔꯩ ꯂꯩꯃꯔꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕꯁꯦ 1986ꯇ ꯏꯆꯦ ꯖꯥꯅꯀꯤꯒꯤ ꯌꯨꯝꯗ ꯄꯣꯏꯔꯩ ꯂꯩꯃꯒꯤ ꯏꯇꯤꯍꯥꯁꯇ ꯃꯐꯝꯗꯨꯃꯗꯤ ꯂꯥꯟꯅ ꯍꯥꯏꯕꯒꯨꯝ ꯇꯧꯏ ꯆꯤꯡꯉꯝ ꯀꯩꯅꯣꯗ ꯊꯣꯡꯉꯥꯝ ꯂꯩꯀꯥꯏꯗ ꯂꯤꯡꯈꯠꯂꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅꯖꯔꯛꯄꯅꯤꯅ ꯑꯩꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯁꯨ ꯂꯝꯕꯤꯁꯦ ꯀꯥꯡꯕꯨ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯛꯇ ꯆꯤꯡꯗꯅ ꯄꯨꯔꯒ ꯃꯁꯤꯒꯤ ꯍꯦꯛꯇ ꯂꯥꯎꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯁꯦ ꯃꯤꯅ ꯍꯥꯠꯄꯅꯦꯁꯦ ꯀꯔꯝꯕ ꯈꯨꯗꯝ ꯆꯪꯉꯤ ꯑꯗꯨꯗꯨ ꯐꯪꯉꯤ ꯅꯪ ꯎꯔꯕ꯭ꯔꯥ ꯎꯕꯗꯤ ꯅꯠꯇꯦ ꯎꯗꯅꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯂꯥꯎꯔꯦꯕ ꯑꯩꯒꯤ ꯂꯣꯏꯅꯔꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅꯗꯤ ꯈꯪꯉꯤꯕ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯂꯥꯟꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯅꯦ ꯑꯗꯣꯝꯗ ꯆꯠꯀꯗꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁꯅ ꯂꯥꯟꯅ ꯇꯧꯔꯒ ꯄꯨꯂꯤꯁꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯗꯕ꯭ꯔꯣ ꯑꯦꯛꯁꯟ ꯂꯧꯅꯕ ꯂꯝꯕꯤ ꯂꯩꯅꯦ ꯑꯩ ꯇꯥꯛꯀꯦꯅꯦ ꯄꯨꯂꯤꯁꯅ ꯂꯥꯟꯅ ꯇꯧꯔꯗꯤ ꯀꯔꯤ ꯇꯧꯅꯤ ꯑꯩꯁꯦ ꯑꯗꯣꯝꯗ ꯆꯠꯊꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯙꯅꯤ ꯑꯃꯗ ꯃꯆꯦ ꯍꯥꯠꯄꯅꯦ ꯍꯥꯏꯅ ꯁꯨꯝ ꯆꯠꯈꯤꯗꯅ ꯃꯌꯥꯝꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯀꯩꯅꯣꯗ ꯊꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯕꯟꯙꯣꯞ ꯊꯝꯃꯦꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯗꯅꯕ ꯑꯆꯨꯝꯕꯗꯨ ꯐꯖꯅ ꯊꯤꯁꯤ ꯃꯤ ꯍꯥꯠꯂꯝꯃꯒꯅ ꯃꯤ ꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯍꯟꯁꯤ ꯑꯥꯏꯟ ꯈꯪꯅ ꯊꯕꯛ ꯆꯪꯁꯤꯟꯁꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯥꯏꯟ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯐꯩ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯉꯤꯕ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇ ꯑꯥꯏꯟ ꯈꯪꯕ ꯃꯤ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯒꯥꯏꯗ ꯇꯧꯕꯤꯒꯗꯕꯅꯦꯕ ꯌꯥꯎꯋꯦꯁꯨ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯕꯗ ꯄ꯭ꯔꯖꯥꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗ ꯑꯗꯨꯝ ꯄꯖꯜꯗ ꯊꯝꯃꯒ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯑꯣꯡꯗ ꯅꯦꯕꯔ ꯑꯦꯟꯗꯤꯡ ꯁ꯭ꯇꯣꯔꯤꯗꯧꯅ ꯊꯝꯃꯒꯗꯤ ꯌꯥꯔꯛꯑꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟꯅꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯆꯍꯤ 94 ꯎꯀꯤꯜ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯧꯔꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯄꯩꯔꯦꯔꯒ ꯍꯦꯛꯇ ꯆꯠꯄꯗꯧꯅ ꯇꯧꯕꯁꯤ ꯌꯥꯎꯏ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯥꯎꯕꯒꯤ ꯅꯠꯇꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯗꯟꯗꯤ ꯄꯤꯔꯁꯦꯗꯤ ꯂꯝꯕꯤ ꯁꯦꯡꯅ ꯆꯠꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯒꯨꯝꯁꯤ ꯍꯥꯏꯕꯅꯦꯕ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯃꯤ ꯍꯥꯠꯂꯕꯗꯤ ꯀꯔꯤ ꯃꯔꯝꯅ ꯍꯥꯠꯂꯤ ꯁꯤ ꯇꯧꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯅ ꯃꯔꯝ ꯆꯥꯗꯦ ꯑꯗꯨꯗꯤ ꯍꯥꯠꯇꯦ ꯃꯊꯪ ꯊꯤꯖꯕꯅꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯧꯔꯒ ꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯄꯣꯁꯃꯣꯔꯇꯦꯝꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯨꯗꯨ ꯍꯥꯏꯔꯤ ꯑꯗ ꯄꯣꯁꯃꯣꯔꯇꯦꯝꯅ ꯁꯨꯏꯁꯥꯏడ్ꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯑꯗꯨ ꯊꯥꯖꯗꯦ ꯊꯥꯖꯗꯕꯗꯤ ꯑꯦꯛꯁꯄꯥꯔꯠꯇ ꯑꯃꯨꯛ ꯊꯥꯔꯁꯤ ꯁꯤ ꯌꯥꯗꯕ꯭ꯔꯅꯦ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯀꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯊꯣꯔꯤꯇꯤꯒꯤ ꯃꯊꯛꯇ ꯀꯣꯔꯠ ꯂꯩꯔꯤ ꯀꯣꯔꯠ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯍꯥꯏ ꯀꯣꯔꯠ ꯂꯩꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯀꯟꯅꯅꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯂꯩꯔꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯀꯥꯟꯊꯣꯛꯑꯦꯔꯒ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯕꯨ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯕꯟꯙꯣꯞ ꯊꯝꯕ ꯗꯧꯅ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯨꯝꯗꯦꯕ ꯆꯨꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯧꯖꯤꯛꯀꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯁꯨ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯒ ꯑꯣꯏꯕ ꯆꯤꯇꯔꯟꯖꯟꯒꯤ ꯃꯔꯤ ꯂꯩꯅꯕꯅꯤꯅ ꯑꯆꯨꯝꯕ ꯑꯐꯕ ꯃꯥꯏꯀꯩ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯃꯥꯡꯖꯤꯟ ꯊꯥꯕꯤꯌꯨ ꯈꯪꯗꯕꯁꯤꯡꯗꯣ ꯑꯈꯪꯕꯗ ꯍꯪꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯥꯛꯄꯤꯅꯕ ꯇꯝꯕꯤꯅꯕ ꯑꯈꯪ ꯍꯩ ꯌꯥꯝꯅ ꯂꯩꯔꯦ ꯃꯗꯨꯒꯤ ꯑꯈꯪ ꯍꯩꯗꯒꯤ ꯄꯥꯎꯇꯥꯛꯁꯦ ꯂꯧꯔꯒ ꯃꯨꯞꯃꯦꯟ ꯇꯧꯕ ꯌꯥꯕ ꯃꯑꯣꯡꯗꯅ ꯇꯧꯕꯤꯌꯨ ꯃꯨꯞꯃꯦꯟ ꯇꯧꯗ꯭ꯔꯒꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯔꯒꯅ ꯆꯪꯁꯤꯟꯕꯤꯌꯨ ꯈꯪꯁꯦꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯊꯣꯔꯛꯎ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯑꯃ ꯇꯧꯗꯣꯔꯤ ꯉꯁꯤ ꯄꯦꯕꯝ ꯆꯤꯇꯔꯟꯖꯟꯒꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯌꯥꯏ ꯁꯤ ꯊꯣꯛꯑꯣꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯍꯪꯆꯤꯠ ꯑꯗꯨ ꯊꯣꯔꯛꯎ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯊꯣꯔꯛꯑꯣ ꯃꯣꯏ ꯃꯤ ꯈꯔꯅ ꯍꯥꯏꯔꯝꯃꯤ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯗꯤ ꯍꯦꯛꯇ ꯊꯣꯛꯁꯤ
ai ne ta thok pa oza sing tra tum ya ba oza sing ju strict tok di ne mama ngai dong na khoi na rama pal tamak pada RK Sitolji oza Sitolji khoi na khoi satra mayam lai 1965 ki du da andro mi chen thok ke to ma na chai pai ne thal le khoi ki ba to ki ba to ada hojikte oza sing chu tum satra ka man ra ma le hen master ori ba principal ori ba changang macha na tau de khoi ne chai am kal kun oi te icha gu mai su gu man head master ni principal ni loin to re do aduna satra ka chap man la pai type ta aduna koi khanmin na se khan ba hai ba ma changi khandra ga di mi na chingdana puhon ganu satra macha machu sing di khara bulai maru aina satra gi leader sing na Ajo student body ma'am se MSF kumba MSU kumba de sam kumba sasum kumba SK che KSA kumba sa su sa lady ma'am se mui di leadership tala amani dana aduna wakan che politician amugumna apaba politician amugumna khan bangamamna ba koina milen goi kari wa jangang masane no uraga su ajo state ki policy ma pukat bangamamna ba MSU ge kangbu de sam kangbu hek lady bising che aduna noina ningti jana common students in the guide to widabani sumaina to bakan sa sigum moment che si yaumina si haidna mama ida ko ju chhatra leader ori ina ada modern college da kala da chatna lecture pine horen nangdawan pung mari da koi kangge bung da pung ge dori se lower income kakpagi matang dani lower income kakpasa masi yaning de ba phong dok tna modern school gi modern college gi chhatra chani chahum lakpiu Impang college dum chale adu lakpiu Manipur college dum chale adu Dam college dum chale mayam si torega adu bata na torega lower income ge andalo ne ai jail changim ni na sok humpu ga tare la ni pala adu da satra gi kanoi beta aduna adu madu ai khoina mapam khode mata satra leader sing na class ta changa ga lecture period ga oja headmaster gi permission loraga wa amta haige hain torega mayam si bata halaga movement si yaholle adu di karigino na karai salino goi lower income group ke scholarship kakpagi ni ko yad di ma bhatta re dana nupim cham da ngam so goi lower income kakpagi ni loi na khangmine ba adu gi matau do hauji su hauji chakador se karai dana goi chakador se kai tel de gi pul laga adu chakar karigino pebam chitaranjan do satra do MS ki leader do adu mai mathanta mai tharna sijigi bigi adu di chumina akoi gi chhatri gi luching ba manina thokse hain togdam na ba MS makti togjari nong ni manga tarani mamang dagi prepare togdana cheba upi dana maya meeting macha tawrga tawri dana adu na tai su tawram gani adu maina bhap ta halerga andolon do movement do changchal labor di mai pakya ba imai bel sing ju sunune maroi na haloi ra sing kai kana sumba kanong togduri re ko te yaurasi haidana se kanwage nupi macha ma thawbal gi ama lerami durmana ai ko ge adultery ge nupa mayum palaba nupina atopa nupa ma da lon mari le na rubase aina yadi na lerame ba mase nupa khapta da dandi pi nupina dandi pi de haidana masiga ain si lali right to equality da lali and the Supreme Court na kumna khanra kanda kathat le aba adu chom da lanna nupi nupani se unaba yare hainu sandu e aba soire adai de social reformation gi imaramani phone tore choi to mayam punna lam digi haudore koi so ma tongningi asibu chumre ne lale adu toruno adu aina chai gharamni bajike hairi badudi British na paling da nupi je hai lei dong na thalamba aduna san chabado san dudang thuba adu hai lei du di kachu poida lu de dana adugum bani adu hojekti nupi gi power wang khala banina nupa khakta da dandi pi ba mara lei budo nupi su mara lei raga di madi dandi pi roi hai ba ain si lali hai dan adultery si kathat panaya ba Supreme Court yam phagra ba pot amane ba adubu swaida khoi ge di chali chani asina lana sandoktana hekta mayam che hole tamni haina toram badagi ai da mangon da hai bani ai di meeting da so hai ni ko nang da man lana tawdo na adu sarupudi nupa nupi manana dandi piu ho adu ma yai adu ma hai ga hayo nata dana
ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯥꯜꯂꯤꯁꯤꯅ ꯃꯌꯥꯝꯁꯦ ꯋꯥ 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 ꯆꯠꯂꯛꯑꯦꯕ ꯑꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯆꯠꯂꯛꯏꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯃꯅꯥ ꯂꯧꯖꯕꯗ ꯅꯠꯇꯦ ꯑꯩꯅ ꯊꯤꯡꯉꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯍꯪꯉꯛꯄꯗꯩ ꯑꯗꯣꯝꯗ ꯃꯨꯚꯃꯦꯟ ꯇꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯅꯤꯁꯥ ꯊꯝꯕꯤꯒꯦ ꯑꯗꯨ ꯇꯧꯁꯤꯒ ꯌꯦꯁ ꯑꯗꯨ ꯒꯣ ꯑꯍꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩ ꯑꯃ ꯇꯧꯕꯤꯒꯦ ꯑꯗꯨꯗꯨ ꯃꯤ ꯑꯃ ꯁꯤꯔꯝꯃꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯧꯋꯦ ꯌꯦꯁ ꯒꯣ ꯑꯍꯦꯗ ꯑꯗꯨ ꯅꯠꯇꯕꯗ ꯁꯨꯈꯪ ꯈꯪꯗꯅ ꯇꯧꯕꯗꯨ ꯆꯨꯝꯗꯦ ꯁꯤꯅꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯁꯤꯗ ꯕꯦꯕꯤꯁꯅꯥꯒꯤꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯃꯨꯚꯃꯦꯟ ꯆꯠꯊꯔꯤꯕꯁꯦ ꯁꯤꯃ ꯈꯪꯒꯗꯕ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ ꯃꯤꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯗ ꯑꯟꯗꯣꯂꯟ ꯆꯠꯊꯕꯁꯦ ꯌꯥꯏ ꯂꯧꯈꯠ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ ꯃꯤꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ haidana bhabna saraga mihatpu puthoku haidana mangai nikpam khai lauba nupi yauri na aina uthokpanida mangai nikpam khai lauri aba yaningte ade manude imam em chaubisu amu oyaba nong oyaba ai khoi te chokya yaningte aina aigi mi oibitu da hairini ai tawhan ningte aba karigino first to angonda to hangamu ke hairi si karigino aba adu magi mayam da madu na tene na hairu kandar bire na paisa pire ye landhoni na paisa pire ye sonda mu sandu e aba kari hainu se aduna adugum punamagado aikoi khangsi aikoi na changadori bai khoi ni yaugadori do ngango baduda aina ichang thokna ngango baduda moi mayam du yaningna bane dana lalapsu lana du support kok tokchinba adu chumde aba isani sabu sengjang ni yanchinna badu thoe aba aduna hojikti hangbam su mayam am lerabani si nadarbi wadani adugumba mayam civil society mayam ma moina toram daida wari si chandreli ni amuko na usem na ccsk na adu tawni ada tawni haibisi da sigi matter se khanna banu ngai roi mase khatang li ni li roi matam chai matam cha de ka haiba adagi di khoi ge instrument of exception asi matam cha madu matam cha de adu ningsing nu adu hairi nei pangchan du yauraga aduna matam chaba chadaba mawong taba tadaba haiba podase aikoina uba tayaba adagi di hayang checho adum ahan mayam ama intellectual mayam yauba scheduled tribe ke adu dagi aikoi right ke na kauri adu dasu aibu yaubi oina ado maram chabra chadabra yenga haidorin ba atongmam kangdana ta toksin di yadabanina aduna aidi te na ngangning bane do khara sang na ngango idu da ngang thokare mayam punam ji satra su ayam bana taksil le satra singne budi kaya khangoi daba moide mayam meeting am tawrini ai wa wa norga ngang samcha sin to ne khar khar chaubu sing adagi mai bel sing adagi alaman sing anaharol sing yan tarba mayam am yaubu duda aina haining bai wani angang macha class 7 tamba 8 tamba dudi kari khangorani da pa aduna angang sing bamang da wangang ma si suluya ba ai koina samna da barat na namdana luksing kebene ai koi kaini haiba angang dudi e pi ba ko mai to janu ne kaini kanga da ba si ga so jikti khalle ba loksin bada mong chunggi bra chunggi da bra hai si nauringe matam da dai koina tori ni do ai ja hudok pa mo oira imbi adubu projecti wahai wata do khara thakung thai da ba yadre thengna ba tara ba su punu magase constitutional fight toraga politically thengna ba ma changya ba sumna hekta kholai pairaga lam toraga khaktada aikoina pami basi phangadaba nate ba adana miyamna bhap tamin naraga moina tori betu lale haibana taba moina pamjaba mongdana kholai paibigi moment tokja sanu chhatra na lairik pairaga lairik paibigi moment tokja sanu imai bel singna maira pairaga maira ge moment tokja sanu aduda thingba kaimta leite adubu aikoi se aina yaba mongda constitutionally now ba sikpa punamak se aina yaba ko aina wakan chining tamna khanjege haiba se fundamental right laiba aigi aning bokan se ai ning tam pami ai tha ka ba pami aina khanjaba se ning tamna khanjaba yaba india gi lo na si punamak si yanga thabuk chathami ni kisi aduna kana lo salakpada mana msf na chillaga yaubuji chahi 3 palam surabra aina kalli agoi ge
ꯃꯃꯥꯡꯉꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒ ꯑꯣꯏꯔꯝꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯁꯨꯝ ꯌꯥꯎꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯆꯍꯤꯃꯨꯛ ꯐꯥꯗꯧꯔꯦ ꯑꯩꯅ ꯀꯃꯤꯁꯟꯂꯣꯝꯗ ꯂꯩꯔꯛꯄ ꯀꯃꯤꯁꯟꯂꯣꯝꯗ ꯂꯩꯔꯕꯅꯤꯅ ꯑꯩ ꯌꯥꯎꯔꯅꯨꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯔꯥꯟꯕ ꯋꯥ ꯍꯩꯗꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯇꯧꯍꯟꯒꯗꯕ ꯅꯠꯇꯦ ಅದನ್ನು ಪೌಕ್ತಾಕ್ ಖರ ಪೀರುಬ ಐನ ಖಂಜಬ ಖರ ಶೇರ್ ತೋರುಬದೋ ಅದನ್ನು ಯಾವುದು ಚುಮಿ ಐದನ್ನ ಯಾವಬನೇಬ ಅದನ್ನ ವಫಂ ಖರಸಿ ಥಂಜರಗ ಯಾಮ್ ನುಂಗಾಯಿ ಮಿಲನ್ ಗೋಯ್ ನಮೋಂಗ್ ತಾನ ಸಿಂದನ ngसाइदे लंबीदो आई ngंताना लाक्सबने तरामाथोय गिदुदा सोमदी तुम लाकदना लंबी से हेक्ता करे 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 इनेदना मिलिसिंग तरा कुन गुमतिनबा माले अदि गाड़ी सिसु गाड़ी लिसिंग मंगा गुम माली सिद चलिसे सुंगलो लोई नाई तब सोमदी के मयाम लाक अदुम पंदन लेरे अदि गाड़ी खल तोंगाना खामलगा अदु थौरी इन सि हौजिलमिसे असके मते मी याम करे असके मते कन तोगरे हौजिकपुदी पोमांग हांगे हानदि यामी अदुना मरमोइदना ऐ खर थेंगसु लाकपनि सिदमक्ता सुमयाम ngakpigani सांगबनिना सोयंगाम अहेन बखरदि सोइदना हायरमनि मजे मयाम पुनमना ngakmina si thank you थागचरी यामना मरिक चुम्बा अमदी ममल यामलबा वफम क्या थंबिरंबा होजिक होजिक एक्टिंग चेयरपर्सन ओइना मणिपुर स्टेट ह्यूमन राइट्स कमीशन गी थौ अचौबा थौदांग लौबिरिबा एडवोकेट खाइदेम मनी हन्ना थागचब फोंदोकचरी होजिकती अखोय ngasi asugumlaba 30 lak suba athoba pebam chitajan mangang leigidabagi ningsing thoram ga mari lenena pangthok chakiba competition sing adugi koi prize yenthok chabagi tanja du logjage ihan hana koi painting competition athoba pebam chitajan mangang memorial painting competition 2019 koi hoki ba august ki tang mari 2009 19 Sunday numitta pangthok chakiba adugumlaba competition adugi prize koi hujik yenthok andabagi tanja du logjage adugi mangoine nang asugumlaba prize phangbigadaba koigi participants sing competitors sing adugi result yan hana lothok chage 10 position takiba bal vidya mandir school gi class 8 tatamiba mahiroi T Ganasyam Don Bosco Higher Secondary School class 10 tamiba Laipakpam Rohit 9 position 8 position da Suras Yumlembam Mariam Montessori class 9 7 position da Loitongbam Bamkin Chandra CC Higher Secondary School class 12 6 position da Anjali Leichonbam Smart Universal Area Academic Smart Universal Academy class 9 5th position da Ningthojam Rohen Ramlal Paul Higher Secondary School class 11 4th position Thokchom Denin Singh KBS Lamphelpat class 8 loina painting competition asigi 3rd position takraba Yaikhombi Loitongbam Kendra Vidyalaya number 1 class 8 2nd position Y Udoinanda Heritage Convent class 10 amadi hairibak painting competition gi first position takraba Martin Tongbram Pitambra English School Mag asi class 7 tamliba dugumlama mahiroi mani hairiba pricing asi akoi yenthonarbagi tanja lojage sigumlabak painting competition asida koi first position dagi 3rd position 10 position da koi gi tabikraba koi gi prize phangbigidaba sing somda price loan na bagi damak shem sadun lebiram na bano luxury
कोई MSA की volunteer सिंह प्राइस अदो सोमदा पुखत पिननबा कोखचरी हाइरिबा प्राइसिंग असि ngasi gi kai khunajariba president member sing na ngaktang lok hogat pire haraga kusina nirba noluk chari ihan hana koi fast can third asi matam asi lesilaktabana hana khudol tamnanabagi tanza lojage chit athoba pebam chitranjan mangang memorial painting competition 2019 gi third position takraba yaikhombi loitongbam kendra vidyalaya class 8 somda lengkhat biduna prize lobina number no lokcheri kanagumba koi masa oza natraga mari mata yauragasu prize si lobby bada thoidokpa kaiba leitebagi wafam se thamjari second position gi prize lobby na ba kokhachari y udoinanda heritage convent prize si koi gi ima memsobina na somda ngaktang hogat piduna price khusin bina ban olukcheri ima longjam memsobi kara nakselo thagachari painting competition gi first position amadi first prize lobina naba kausinjari pitambra English school gi Martin Tongbram mayam kubak pubiduna koigi sukumlaba yamna asa yam leiba dugumlaba layekpa koigi mioyama oirakna bagidama koi pukning thogat Minasi Martin Tongbram Pitambra English School first position athoba pebam chitranjan mangang memorial painting competition 2019 prize asi koi gi kai khunajari ba ngasi gi president member da lengsin bireba koi amuko gi president yamba Devan Sharmana somda lengthok piraktuna prize si khusinan ba nolukcheri painting competition gi first position amadi first prize phangraba Martin Tongbram magasi Pitambra English School dagini adum thammo nakan akoi makha taba akoi prize painting competition gi si koi thoram basi hek loibaga koi khusina jagani aduna ngaktang warswana ngaibina na ba nolukseri ani suba koi competition da athoba pebam chitranjan mangang memorial open debating competition 2019 hokiba August ki tang tara 10 August 2019 Saturday numit aduda koi pangthok sakiba dugumba competition ni maphamna Waikhom Mani Girls School Thobal hairiba result sheet asi ei pathok sage 10 position Lesang Them Lusingbi magi individual oina laksabani 9 position da Huidrom Nongdamba DM College of Arts 8 position da Thokchom Roshan Manipur University 7 position da Oinam Olina Manipur College 6 position Wanglembam Niranjana DM College of Arts 5th position da MK Saros LMS Law College 4th position da Guru Mayum Surja Dineshwari Higher Secondary School 3rd position Thokchom Lanchienba DM College of Arts 2nd position da Anamika
Herang Khongjam individual oina lakhibani. First position koigi athoba Pebam Chitranjan Mangang Memorial Open Debating Competition 2019 gi first position lobby kraba Moirangthem Amarjit DM College of Arts Magna total mark asi 219 phangduna competition asigi makok oire hojikti akhoi first second third asigi prize asi koi ikai khunajariba loop asigi president na yenthok pigani mingoina panjarabada ngarianbam milan third position thokchom lanchenba DM College of Arts leraga de somda prize asi lobinenaba koshinjari second position gi prize lobinenaba kokhachari Anamika Herang Khongjam Thagachari first position give prize lobinenaba kokhachari Moirangthem Amarjit DM College of Arts Moirangthem Amarjit DM College of Arts mahakna mark 219 phangduna athoba Pebam Chitranjan Mangang Memorial Open Debating Competition 2019 asigi first position tare koi makha taba koi pricing asi koi thoram asigi hek loibaga koi yenthok chagani aduga thoram asida competition asida koi participate to bikhiba koi 4th tagi 10 position khak natabida koi participate to bikhiba khuding makta koi certificate kushin nabagi koi thorang leijai aduna koi somda lakpi reherga koi lobina naba nolukchari aduga thoba Pebam Chitranjan Mangang koi lekhi dabagi date anniversary observation asiga mari lenena pangthok chagiba photography contest na koi makok ta khrabasing koi prize yenthokna bagi tanja lojage ahanbada People Choice Prize koi asi mayam gi choice ta Singjamai Mayengbam Lekai dagi Salam Nicole Singh Singjamai Mayengbam Lekai mahakna koi gi photography contest asigi People Choice ki manado lobinanaba koksinjari Salam Nicole Singh Singjamai Mayengbam Lekai dagi koi gi prize asi ikai khunajariba yamba amuko gi president Prailapam Deban Sarmana khusin nabigani People Choice Prize goes to Salam Nicole Singh from Singjamai Mayengbam Lekai ani suba admin choice ta koi gi Kakching Khunau dagi Parsuram Tingom admin choice ta koi prize si lobina naba koi gi Parsuram Tingom from Kakching Khunau leitraga di koi gi photography contest asigi third second first asi khusin nabagi tanja lojage
Pasuram Tingomgi Marimata Oiragasu Kana Leragadi Marumapang Oiragasu price Loba Lakpina Bako Katsari Koi Thoramasi Ngasai Ayuk Nganta Koi Bisnupurda Hekat Lekap Tamla Matung Adagi Satharak Pada Hujik Poba Sum Sathajar Pasida Koi Mayamsi Wana Ramani Habe Tazazai Aduna Waraswana Ngahak Ngamina Kisi Admin Choice Ta Pasuram Tingom Gimahut Silaga Koi Price Lobiri Koi Photography contest sigi third position amadi third hairi bab third prize si lobby nanaba koksinjari Thingnam Juris Singh Chingamakong Chingtham Lekai Thingnam Juris Singh Second position takraba koigi Urupok Khaidem Lekai dagi winner Moirang Them somda lengkat piraktuna second position gi prize lobina naba kokhachari winner Moirang Them from Urupok Khaidem Lekai photography contest asigi first position gi mana lobina naba kokhachari amadi first takraba Wangkhei Pukrambam Lekai dagi Tekcham Lanthoiba Meitei first position koigi thoram asiga mari lenana mangjona na koi photography contest togibada first position takraba Tekcham Lanthoiba Meitei Thakachari Akoi hairiba koigi photo contest asigi mami sing koi sida display tobagi tanjadu koi function se somda blood donation rally amadi laikatpa amadi public meeting se kitang mayam punsilak pasida koi sin balang bada kitang awat pale hore aduna koigi Manipuri Student Federation MSF ki koi Facebook page leibani aduda changbire heraga hairiba phajakraba koigi photo koigi first second third amadi atei phajakraba koigi admin choice people's choice prize phangraba koigi photo ayek pasing lai ayek pasing du koi uba phangani habagi wafam si miyamda khanganjari koigi aroibada koigi prize ama koi leiri hairiba prize asi ahanba oina Manipuri Student Federation na koigi athoba pebam Chitranjan Mangangi ningsingba oina koi Best Human Rights Activist haiduna koi mingthonjaba mana ama koi thamjai hairiba Best Human Rights Activities asi koi akhanaba koigi Manipuri Student Federation gi jury member amadi mayam public ki koigi apamba opinion sing koi lozare hairaga koina human rights activities hairiba hiram asida thabak mayam tobiriba mioi sing aduda koi manasi pinanabagi thorang tawjabani handaki oina handaki asigumlaba best human rights activists asigi award asi koi Manipur gi human rights ki lamda
thona phana amadi kathok tuna leibiriba iyamba koi Phulindro Konsam mahakta koi kusin nabinaba koi award asi khangat chare aduna Phulindro Konsam mahak asigi biodata kitang oiragasu telap nai pathok chage Mr. Phulindro Konsam asida MSF ki ahanba oina athoba pebam Chitranjan mangang ningsingba oina koi best human right activist ki award asi kusin na jagani mahak asi singjamai wangma begabati lekai Imphal Manipur dagini mahak asi post graduation in human rights ta post PG loikraba dugumlaba misak amani hojik ma chairman oina committee on human rights Manipur gi thausu pubiri loina na working committee of the Apunba Loop koi gi Sanjit Rabina Shikibagi Haktaktada koi gi Apunba Loop semkhiba dugumlaba committee gi asoba thodang su lobiri convener oina loina na ko convener oina civil society coalition in human rights in Manipur and UN coordination of democratic rights organization all India Black Belt Karate Budukon International headquarter na Kuala Lumpur Malaysia aduga mahak asi yamna maming leiraba international gi meeting amadi training mayam ama chaluraba misak amani aduna mahaki activities mayam asibu thogat poina amadi tung koina koigi nehat pireba Manipur gi samaj asibu koigi khara makhei koigi mioibagi hak asi koi nungaina phangakpa ngamnanaba achoba thodang lobirakigani habagi thajabasi thamjaba goloinana best human rights activists ki manasi lobinanaba ko khochari mayamnasu thogat piu taramno opisi Phulindro Konsam hairiba award asi ikai khunajariba MSF ki president na pitok pinanaba nolukchari lamdam asigi koi Manipur asigi oina best human right activist award pangbiri Phulindro Konsam thagachari hiram asiga mari lenena koigi kai khunajariba yamana somda ngaktang lengthok piraktuna koigi human rights amadi isana hujik phangbikraba award asigi matangda tentakna wafam khara thambinanaba kosinjari thagachari baton letaba amta leiram je ngasa ai thi ngasigi asugumlaba yanu singlem ba loina na adugumba thawaina ponthawaina kathokraba karigi damakta miyoibeki hakki damakta amadi tungda lakadoriba adugumba yamna tangdu leitaba yamna mating mari leraba adugumba Manipuri jati ama oina bigi wakhalonda adugumba draconian law the Armed Forces Special Power Act 1958
यामना सेंगना अचौबा गवर्नमेंट ऑफ इंडिया की अदुगुंबा खुदोल अमनी हाइबा तारे ngасai mangda thambi kiba tongan ba British ki अदुगुंबा loyal शासन सथरिंगी मतमदा tongan ba अदुगुंबा black laws natraga draconian laws mayam ama lamdam asida chalairami karigidamukta makha tana loyal lamge अदुगुंबा शासन adu thamba yananu dungta adubu hairi ba अदुगुंबा कुचुंगोबा ब्रिटिश कांगू सिंह अदु ngasi अदुगुंबा भारत की सब कंटिनेंट थादुकन सत्रे अदुबु ngasi मखोइना सेमंबा मखोइना क्राफ्टेड तोरम अदुगुंबा ड्रैकोनियन लॉ मयाम अमा लमदमसदा ngasi सु एमेंडमेंट क्या तौदना कोई थमजली मयाम सिंह सिंह मनुंगदा अते अते यूपीए कोई पीआई नत्रगना अमोई पीआई मयाम हुजिक यामना बर्निंग इशू इरबा तोंगान बे लॉ मयाम लई अदुबु Like Armed Forces Special Projects, it is a special gift for the Northeast, especially in Manipur and Jammu and Kashmir. Yamna singwa black laws as in a pirakumati impact mayamama. Koigi later respected. Adungba Amukogi President Natraga Iki Huzik CPS in Limpiramba Koigi Manipur State Human Rights Commission ki acting chairperson. Adungba Mio Singduna Jamnamarik Sumna. एगसी मतंगदा थंबिरमी अदुबु आई खोगी सु नत्रग आइगे ओनाइसन की साइट तकी आइगी इसागी तोंगान बा अदुगुंबा ओनाइसन की बिहाफ तकी अदुगुंबा ngasi तसेंगना अदुगुंबा भारत की प्राइम मिनिस्टर मसामुना पोक्ता अदुगुंबा इट इज प्योर ड्रैकोनियन लॉ अदुना मोर ह्यूमन एकमा सिंगनी हाइदना अदुगुंबा स्पा ड्रैकोनियन लॉ नि हाइना फाउदा थमलना अदुगुंबा एकसे मसी लफोंगनबा अमदि मसी तोंगान बा मसीगी मरुमदा हातखिबा मिसी मिना मयामगी अदुगुंबा जस्टिस फंगनबा लोइना अदुगुंबा मियोबिगी मायक्ता लेबा एंटी पीपल ओइबा अदुगुंबा ड्रैकोनियन लॉ आर्म फोर्सेस स्पेशल प्रोजेक्ट असि मुथननबा मसीगी तोंगान बदुगुंबा कैंपेन मयाम अमा आई इंटरनेशनल की नेशनल की अमदि स्टेट के लेवल दा आइना करिम खरा आइना तौजरुबा आइना फॉर द कोज ऑफ द ह्यूमन राइट्स फॉर द प्रमोशन एंड प्रोटेक्शन ऑफ द ह्यूमन राइट की मतंग दा करिम खरा आइना तौजरुबा पोट असिदा मसिबु recognition तौबिंद्रा MSF ना मणिपुरी स्टूडेंट फेडरेशन ना इंगोंदा यामना ममन यामलबा होय लेरिबे अवार्ड्स मसी मागी लेरिबे पोरसि कछु ना लमदबा याय अदुबो आइगी दमक्तदी यामना चावबा यामना ममल यामबा आइगी पुंसीदा सिंगबा ngamloriदबा अदुगो मखलगी अवार्ड नि लोइना ना मसी आइना तौजरबा थबक खरबु मदु recognition पीबका लोइना ना तुंगदा संगसलगदबा तुंगदा तोरकदबा अदुबा तोंगान बा अदुगुंबा human right की अदुगुंबा for the promotion and protection human right especially for the right to life ता होनरकदबा मयाम सिंगदो मदुदा अचौबा करि हाइतारे अचौबा मदुगी खोगी कंखतपा सपोर्ट तोबा लोइना हेना अदुगुंबा मूवमेंट मयाम अमा तोरनबगी अदुगुंबा एंगोंदा पीबा अदुगुंबा एवार्डनी यामना समजरगसु आइगी पुंसीदा सिंगबा ngamloriदबा यामना ममन यामबा लोइना आइगी तौजरबा थबक खरबु रिकॉग्निशन पीरगा आइबु मसिबु आइबु मखोइना थागत पीबा मखोइना पुखत पीबा लोइना मखोइना सपोर्ट तोबिबु लोइना एवार्ड मा पीबि हाइबसे आई यामना सेंगना आइगी थमोइ सेंगना आई हराउजै नुंगाइजै लोइना मणिपुरदा अदुगुंबा मियाम पुन्ना अदुगुंबा तंगदु लैताबा अवार्ड अनै लैतबा अदुगुंबा यामना सेंगबा अदुगुंबा यामना लंगलबा अदुगुंबा इरमदा मणिपुर मा मियोट मिनी लेतबा मा सेमना होनबदसु मदो अचौबा मयामनसु हेना अचौबा सपोर्ट लोइना हेना मदुगी तोंगान बदु एनकरेजमेंट मयाम मा पीपल को लोइना कोइ पुन्ना वाक तौमिनबगे अदु खुदोंग चाबदो आई ngasi लौजगे लोइना अमोना एमएसएफु आई थागचरी अमदी वाही असि हाइजरगा इलेक्शन जगे लॉन्ग लिव MSF thank you all याम थगचरी मिस्टर फुलिंद्रो कोनसम कोईगी बेस्ट ह्यूमन राइट्स एक्टिविस्ट अवार्डी कोई सिकुमलबा अवार्ड असी कोई सही खुदिंग MSF ना कोई पिथोक नबगी कोई हंदक सही होना कोई पिथोंगनबा कोई लेप्सरे दुना मखा ताना कोईगी
मियोइबगी हक किदमक कोइगी सिगुमलबा कोइना थेंगनरिबा सिगुमलबा ह्यूमन राइट्स अखोइगी एक्सप्लॉइटेशन केस मयाम अमा लई अदुना मियोइ क्या क्या ना अखोइगी ह्यूमन राइट्स की दमकता थबक तोबिरक्तुना कोइगी सिगुम्बा अवार्ड असी फंगबा ओइबियु हैबगी वाफमसी मियामदा थमजरी अदुगा याम्बा फुलिंद्रो कोनसम पुसी सांगना ह्यूमन राइट्स की दमकता थबक तोबिदुना कोई मखा ताना कोइगी सिगुमलबा इशू पिक थलबा सिगुमलबा लेबाक डेमोक्रेसी की मखादा हिंगलीबा कोई सी हिंगी है दी कोई सिगुमलबा ह्यूमन राइट्स की इशू मयाम थोलखीगनी अदुना पुंसी सांगना सिगुमलबा थबक सी तोबिननबा कोई नोलुक सफगलोइना इकाय खुनबुचरी होजिक्ति कोई थोरमसीगी लोसिलकपोइना थोरमसीगी थागत वारोल बोर्ड ऑफ थैंक्स असी पीबी नबगी दमक ओ सॉरी कोई मयाम से फंक्शन से याम समजिन निंगक पाइतारे अदुना काय खुनजरीबा ngapi presidential speech की मतमनी अदुना काय खुनजरीबा president ngarianbum milan mangna somdan lengthok piraktuna कोइगी president की वारोल थंबिननबा नोलुकसरी तराग मंगारक सुबा अथौब पेबम चितरंजन मंगांगना लैखिदबगी कुमोन नुमित असिगी फमाकी लेटिंगोन लेंसिन बिखिबा मणिपुर स्टेट ह्यूमन राइट्स कमीशन की एक्टिंग चेयरपर्सन सीनियर एडवोकेट खाइदेमनी हौजिक The All Manipur United Clubs Organization की प्रेसिडेंट होने थौपुबीरी बाइगी याम्बा फ्राइलाटपम देवान शर्मा पोरे लाइमेरोल मायरा पाइबी अपुनबा मणिपुर की प्रेसिडेंट की थौगाई पुबीरी भी आइगी काय खुमना जरी भी मा लोंगजम मेम चौबी ngasiगी त्रागा मारक सुबा कुमोन थौरमसी गी तोंगान बा थौरम परेंग सिंह हौखिबा अगस्त तांग मरीदा पांथोक सखिबा पेंटिंग कंपटीशन की कॉम्पिटिटर्स सिंह कंपटीशन अदुगी जूरी मेंबर्स सिंह कंपटीशन अदुबु सेनना बहनबदा मणिपुरी स्टूडेंट्स फेडरेशन बो थवाई हक्चांग हापीखिबा अमदी इनोट हापीखिबा मतेंग पांगबिखिबा आर्ट सोसाइटी मणिपुर अगस्त की तांग तरा द पांथोक सखिबा अथवा पेबम चितरंजन मंगांग मेमोरियल ओपन डेबेटिंग कंपटीशन की कॉम्पिटिटर्स सिंह जूरी मेंबर्स सिंह स्पीकर सिंह अथवा पेबम चितरंजन मंगांग मेमोरियल फोटोग्राफी कंपटीशन की मसिंग यामलबा कॉम्पिटिटर्स सिंह जूरी मेंबर्स सिंह अदुगा कंपटीशन असिबु सिन्नना बहनबदा अचौबा थौदांग लौबिरिबा कांगलेपाक फोटोग्राफी क्लब ngasi thauram asigi mapung phahanna bohanabada isa gi thaugai kya tungoi nabiram laga lengbirakliba saraba nungsa kalen gi nungsa bun tungoi naraga nathairaga miyam gi wangang da bareli yaubi duna athauba sigi mitamda haikat lekat tambiduna hena mapung phaba thauram mo hen biriba lamdam asigi tongan ba civil society organization gi इमालुप सिंगी मैरा पाइबी सिंगी क्लब ऑर्गेनाइजेशन सिंगी कायखम नजरिबा पुमनमक हेन मरु ओइना ngasi थौरम असिबु ममाइपान बिखिबा साइलेंट मास रैली असिबु मपुंग फान बिखिबा महिरोय मरुप सिंह थौरम असिबु मालेम गी मियाम द पौदम बिगदोरिबा प्रिंट अमदि इलेक्ट्रॉनिक मीडिया गी चिलनाउ सिंह मरु मपांग सिंह अदुगा लाइव कवरेज तौबिरिबा kumhai.com gi marupum namak ahan mamakta dai kai khumna buchari
presidential address piba matam se adum mi se adum khara khara watna ba sangna ngasai ayuk pung mangada yakai rol saba matung pung tareta Bisnupur da haikal leket tamaga amuk pung tarada takhelamam lekai da haikal leket tamaga kilometer tara henbagi lamsang mass rally maga yauraga sinjaba dugumba thaurumamanina miyam se wabane henjalakpa aduga thaurum sigi nunggi oiba pangthok libagi wakhalon adubudi hena thamoi nungda chetna leram gani haina lawi laujei tawbutabo aigi wakhalda leirabasu hakchangna permission piraktadana ngasigi hall asida lengsin bidraba pumnamak amadi asigumlaba thaurum asibu mijen tabiba punamaki mafamda Manipuri Students Federation gi Maikei dagi karigidamakta Chittaranjan Pebam Chittaranjan mangang kauba sok lising amaga chamapan humfutara humdoi September gi tarik nipanda pokhiba ingaw na nahaw ibagi punsi lendana laijagadaba nupa amana masa matom da mai tharaga sijaba ngambagi thauna la ise karigino habase Manipur gi miyam da pawdam janingba MSF na aikhoi punamakta marai pak maramdam nungsibagi mama lai pak maramdam gi damakta kariguma khara tawningbagi wakhalon sungsoi soidana phawbiramgani phawbudumaknani aikhoi ngasi le pak sigi damakta iramdam sigi damakta kathokpaga loinana civil society organization mayamama students organization mayamama club maira paibi imaibel ichil naw akoi mayamama na changsin minaribase adubu aikhoi da phawribasidagi hena mama lepak maramdam nungsiba mama lepak maramdamda kanagumba mapan thongi force amana external force amana namthabiba tuhatpiba naihatpiba yengba ngamjadaba madugi China chaitheng khangadabagi saruk aigi icheda aigi ichalda aigi imada nupi obigi ijat tem singnaba ikai khumnaba manghananaba honnaba aigi marup mapija aigi iyamba aigi ikhura aigi tada mama pumnamakta Armed Forces Special Powers Act na piba chaitheng adubu khangma ngamjadabagi adugumbagi yamna kai habatare pangdaba haibatare ne hojik phawbagi oina mekup sida hai sigi aina ngange ba sigi matungdagi di thauna phaba athauba haibdo rakadoini yam pangdaba mi oina lawbu khoin ahan bada haitan masana masabu mai thadokpa ngamjaba marai pak maramdam gi damaktani haidana ai iramdam sida leitrasu yare ai mana lamjing maira oiraga ai gi hakchang sina thaumai oiraga mairi phangna chaga malem miyam sida Manipur kauba lamdam amada Armed Forces Special Powers Act 1958 kauba yamna tamthiraba ek asibu semiba ek asibu chalai gadoriba laingak adugumakki laingak mapu matamdugi Prime Minister Dr. Manmohan Singh na fawba Armed Forces Special Powers Act haiba act ase masidi inhuman doiba miwebada panba yadraba yamna draconian doiraba law amani masi chatnaba chumde haidan la thawba adugi mathakta ek asina kadai phawba micham miyamda China chaitheng pirige yengsilu haidana Bharat ki laingak na justice amagi commission nama commission adu bulu chingiba Justice Jiban Reddy gi recommendation gi matungina Armed Forces Special Powers Act 1958 haibasidi black law ne masina
मियोय बगी basic fundamental right to riba right to life hing bagi hak mi amo oina pok pataragadi taibang pal si da miyoy ba mana oina polok pataragadi maning tam na hingjabagi adugumba hak ado madu matpa ado makhal gi hak ni masi right matpa law ni masi lokthok pa chumi haidana Jiban Reddy Justice Jiban Reddy gi commission gi recommendation da yaurba hai riba ek ase masi katai katai da chalai rige haidana yengba matam da hen irang thoiba Naxalite ki irang leiriba Naxalbadi gi irang leiriba India ki mainland mafam singda terrorist act mayam ama chathariba misam miyam hatliba bureaucrats mayam ama kidnap tawriba politician mayam ama hatliba mafam duda thamdraga Manipur awang nongpok lamdam Jammu and Kashmir hariba lamdam asida karigidamakta thamlino lalhoba namthanabagi namada Manipur da leiraba mahiroi khunai yamna productive oigadaba talent jam leiraba potential aduke matik leiraba malem sigi miyam ga thengnabada pangnop noptraba naharol mayam amada makhoi gi oiba wakhalon puthok chadana makhoi gi oiba thongna puthok chadana mare pak maramdam nungsibagi inotuga mari inotuga tuna chatminaraga mare pak se chawkhan anabagi damukta wakhan khan mangam jagadaba adu ngamakadaba aduguma wakhalon sing puthorakadaba naha sing miyoi sing ado makhoida fear psychosis ama kihanba sidagi hena hentokpa yade hentokpa taragadi nangi Lakshman Rekha habtare makhoigi Indian philosophy da hairagana sidagi hena hentokpa yade masidagi hena hek lanthokpa matamda nangi aroiba khongphomni haibane Armed Forces Special Powers Act na khoida piris non commission officer amana chingbu chingnaraba lalhobaga mari leinai haidana adu eba taragadi mabu weren yaudana phaba mabu otpanaiba tawba torture tawba aduga mabu hat phaboba yabagi aduguma makhalgi provision mayam Armed Forces Special Powers Act 1958 yawni hojik yam kiningai ni khoi apspa leiriba awang nongpok lamdam amadi Jammu and Kashmir gi miyam han apspa na khoi da mi miyam hat khre hojik su 1527 gi khoi cases fake encounter gi case khoi leiri lalho bani na hajil lakanda fake encounter da hat khrabani mi lising amaga chamanga ga taraga taret masi loidringai ta mikup sidani ngarang na hanta hojik ki lenga mayol ki lenga na habatare Delhi government Indian government na Unlawful Activities Prevention Act amendment of 2019 hair be ek asigi makhada lalhobo organization ga samnagera samnaroira lalho manba activities to taraga din nang se terrorist ne haidana khoise treat to godoroba matang asidani Manipuri Students Federation na nunang jariba chapu da hapaga thamaba nga aina chaning manumita pharaga pring chonga hatpa yaraba aduguma makhalgi thak aduda khoi Manipuri miyam se leire awang nongpok lamdam se leire habaduni Manipuri Students Federation na nunang jari aduna asigumba tangkak mikup asida lising ani ga mari ga August tara ga manga da ngasigi kunmathoi chuba chahi sage athobang mingthol pibi khraba yamba pebam Chitranjan mangang na malem sidagi amuba ain na piri ba chaitheng ase masi kon mangamdraba mioi ba moina poga hingna sigadawagi saruk ai sina hingmana phai haiba adugumba phireb aduga loinana India lengak na khoina awang nongpok chidai da leiriba Manipur ko lamdam sida atombi macha gi mijen yengdana phangjagada ba chakthung
ning tambagi nungai ba marai pak maram dam amada ning tam na chacha bagi harau mathoi ka ja bagi nungai ba do phanghandra banina nangi ning tamba numit se aigi oina di amamba numit ni haina phirep lauraga malem gi miam da manipur ka walam dam da amuba ain armed forces special powers act lokthok khigeda bani haiba kholau duga loina na masa pumba maina chaaba aduguma nupa aduna ayo haiba hanga khonjel thoktana mama lepak maram dam gi damakta kathok pagal loina na ai si khrabasu yare haidana mana lokhiba phirep to maduni manipuri students federation nga sisu makha tana samthajana bahona jariba aikhoi asigumlaba amuba ain singsigi mayokta makha tana chitaranjan gumba athauba pokna nabagi lambi yatpagi mathok ta de habse ngasigi lengak na ningsing bigadam manipur di ing nasikna nungsi sanana khetna balaitana nungai yaifana hingjaba pamba miyoi kangluk kayana khundamina riba lamdam ni aduna kangluk kayana khundamina riba lamdam asida hu kaya makhal kaya gi hu kaya kamsin biraga khoibo machoi tanana ba chengna tongana tamna tongana pangalna tongana kukina tongana nagana tongana ohelakpa yanana bagi damakta chathariba government of India gi policy sing masi punamak government of India na taseng na manipur da leiriba manipuri singbo machamak ni khallaba manawmak ni khallaba adu betaragade armed forces special powers act 1958 manipur gi laimai degi athubu matam da lokthok pigadabani hairiba ek ase lokthok na bahona bada achaubu thodang loriba logadoriba ngasigi paleba lenga asinasu manipur gi miyam gi khanbiraga ahing nungthil naidana wajariba ek asigi marumda chaina chaithing pirgadra haidana kijariba maira paibi imaibel singi awaba civil society organization singi miyoi singi awaba se kohan gani haibagi adugumba achetpa phirep ama ngasigi paleba lenga asina lobiu haiba wafam se akhoi MSF ki site gi appeal taujaraga ngasigi taraga mangarak suba death anniversary observation 2019 to commemorate the supreme sacrifice of Athauba Pebam Chitaranjan Mangang aduga to excel right to life haiba hiram masida pangthokliba thauram masida MSF pu thawai haksang yauna nungsibiduna MSF ki damakta awaba kaya mayok nabiraga isagi thaugai kaya tungoi nabiraga lengbirak asiguma thauram asibu mapung phan bikhiba punamak MSF ki mohot sinjaraga aina thagachari long live MSF long live Manipur thagachari yamna phajakraba marik chumlaba dugumluba wafam kaya thambiramba koigi presidential address pibiramba kai khunajariba Manipuri Student Federation MSF ki president mingoina hangacharabada ngarianbam bilan loina thorom sigi aroiba koigi thagat warol thambinenaba kokhachari MSF ki finance secretary ki thaupu piriba koigi inau yandrembam bungcha ngasi Manipuri Student Federation MSF na sahi lisang sit na sathaduna lagliba adugumlaba taramangarak suba athauba pebam Chitaranjan Mangangi death anniversary observation asibu thorom asigi mayai tangban lengsen beriba thorom mapu oiriba ikai khumnajaraba
president member singi phampham lamda lengsan biriba mingoina hankacharabada khaide mani acting chairperson Manipur State Human Rights Commission ima longjam mem sawi president porei leimaron maira paibi apunba Manipur PH Derban Sharma president All Manipur United Club Organization amadi ngariamba milan president Manipur Student Federation MSA pu thauram asi thawai hakchang hapiduna loi phau yawi gidamakta ikai khumnabaga loinana thagat pa phongchok thari loina na adungai ningsing bayai August ki tarik 15 sok lising ani mari nomit asida Manipur gi leimai dagi Armed Process Efficient Power Act 1958 lautho u haiduna Bisempur gi bazada masana masabu mai thaduna thawai kat khraba athoba pibam Chitranjan Mangang gi nising thorom asida tongan ba special invitees CSO singi ahal laman satra satri oja singbu ikai khumnabaga loinana pungning thogat pa uchari loisalakpada ngasigi program asibu Manipur gi kachin koya sinba thungna yohanaba honabada achauba daita lobiriba print and electronic media gi chinau busu thagat pa phongtokchari punamapu thagatchari long live MSF long live Manipur thagatchari koigi MSF head office ki achauba thodang lobiriba finance secretary gi thopubiriba wai bungchana thagat warol thambigre to excel right to life haina thim thamjare hairaga 15th death anniversary observation 2019 to commemorate the supreme sacrifice of Athoba Pebam Chitranjan Mangang hairiba function thoram asi koi thoram pareng koi losinjare aduna sigumlaba function asi loire haina koi gi kai khunajariba president na lengthok pirak tuna somda function asi close tobinanaba nolukchari kumsigi sahi lisingani ga taramapan August ki tang taraga taruk irai numit asida pangthok liba taraga mangarak suba death anniversary observation 2019 athawa Pebam Chitranjan Mangang na laikhidabagi common thoram asi gi mapung oiba thoram patang asida tension jare aduga horen numidang pung taruk taba matamda Manipur da leibiriba Manipur gi miyamna yumthong khudingi maida amamamtang athawa sigi mafamda katpinanaba MSF ki maikaidagi ikok nonjari nolukna hangatchari amukan hasu ai nolokchege ngasigi print amadi electronic media gi miyam madi khutcham live ki mateng logjaraga numidang gi pung taruk taba matamda laikhidraba athoba Pebam Chitranjan gi Mangang gi mafamda ikai khumnaba utpoina maira amamamtang yumthong khudingda katpiu haidana MSF ki maikaidagi nolokna hangatchari thagatchari koi mayam khuding mapu amukana khurumjari loina kainana ba yathang nijari thank you